Hagi Ekta Kilometer in Nasi Kumbaya Pumpa Masida Kshetri Jitendra Liva Achumbagi machu ini kobal LAIRIK kasi phongbagi thorum masida thorum maku ki pamlang election binabai kamak saming wina panjarbada wing commander appointed Deven Singh Manipur site Samiti Hawa Amadi Athoi Bamitung election bigadaba Professor appointed Sanjibala Devi President the Cultural Forum Manipur Loinana akan Robitungi Paham Langa election bigadaba Nomai Kiran Kumar Singh President Manipuri Literary Society Infa Kahumbu Ahan Tada Paham Langa election minaba Nulukna Hangatsari Loinana ngasigi asigumba LAIRIK Achumbagi machu haina koba LAIRIK asibu masuk takpigadaba mingoina panjarabada Sri Salam Tomba President White Writers Moirang Busu Pampam Langda Lengsin Bina Bagida Magta Hungary Ngasigi LAIRIK Achumbagi machu haina koba LAIRIK asi phongbagi Damakta Pampam Langda Lengsin Bikraba Singh asibu Lingyan kudol tawina bagita bagta sinja langjel bagi maikai de kaukat caraga ngasigi ai bana sigumba singasi kudol tawina ban haijari Ngasigi sigumba thorum masida mayai tangban lengsin bus bu lengyan kudol tobikhro matungda ngasigi thorum masibo tek takai dana bagidamagta ngasigi chief guest na luching bere heraga maira chukat pina bagidamagta punamaki maphamda niksingjari Kendal lama. Kendal. Nanggal election bidi bana sigi maya cukup dikro masunda orang ki makat terkoina woksewaro pipi na bagi damak koksenjari Sunita Ningombam National Award bo ngasigi sigumba Buksa warola si pipi na bagida magta kauksinjari.
Pumnamakpu Kai Khumnabu Sari Ngasi Manipur Sahitya Samiti Thobalgi Jitendra Kshetri gi Sereng Lairik Achumbagi machu Phongbagi thoram asida thoram mapu oina lengsin biriba Manipur Sahitya Samiti Thobalgi President Pabung Akoijam Devendra Singhabu Samiti gi maikaidagi taramna oksari amadi athoiba mithung oina lengsin Kai Khumnazabada Matik Sarabi Manipuri the Cultural Forum Manipur gi President Isema Koijam Santibula Samiti gi Maikaidagi Sema Busu Taramna Oksari Loinana President Manipuri Literary Society in Palgi President Wibiriba Oza Nongmaithem Kiran Kumar Singha Akhanaba Minthung Langda Minthung gi Samiti gi Maikaidagi Taramna Oksari amadi Ngasigi Jitendra Kshetri gi Achumbagi machu haiba Kai Khumnazabada Matik Saraba Oza Salam Tubusu Samiti gi Maikaidagi Taramna Oksari Loinana Thoram asibu Saruk yaba lakpiriba Samiti bu nungsibiriba Sahitya bu nungsibiba amadi Marup Jitendra gi Marup Mapang Ise Isal Miyam Punamakpusu Samiti gi Maikaidagi Taramna Oksari Loinana Ngasigi Thoram Masigi Media gi Maikaidagi Lakpiriba Singbusu Taramna Oksari Mafamsi Haizaraga gi Taramna Okpagi Warol Siloi Sinchari Thagachari Ngasigi Taram Nongpi Kibi Sunita Ningomam Loinana Objecti Hariba Taram Nawo Power CPB Karamatunda Ngasigi Asugumba Manipur Sahitya Samiti Thobalna Phongjaba Adugumba Jitendra Kshetri gi Serengi Lairik Achumbagi machu haina koba Lairik asi Phongbagi Tanja Adulae Aramasina Sigumba Phongbagi Tanja asi idamakta Ngasigi Athoiba Mithung na Luching Biri Heraga Daiste Family Asigumba Ngasigi Serengi Lairik Achumbagi machu ase Mayamda Phongbinabagi damakta Ningsingjari Loinana Aibabusu Atakta Kakpinaba haijari Mana Ningsingjari haijari Changjalo Sang Ngasi Mars ki tang kunithoi yamna yaipuraba numit asida Jitendra Kshetri na iba Achumbagi machu kauba Sairengi Lairik asi mayamgi mafamda aina phongdokchari yedna
Jitendra Kshetri ki Achumbagi machu haina koba lairik asi phongbi khra matung da mathang asidi lairik asibu ibiriba ai bagi magi pungning da leba waron khara phongdok pinaba kokshinjari Jitendra Kshetri Ahanbamagtada ide kairamda masibu kombiriba ibungu ibendo ibungu mo anibu puningda chena thagona jaboluna nabakti tawjari ngasi yaifaraba nimit asida ai sane jaba sereng lari Achumbagi machu kowa lari amakak phongjage na khona jaba thoram masigi mapung phar nabida makta harau harau aina haijarubada harau harau jabirapa ngasi thoram mapu sigi pampam langlingsin biriba wing commander akojam Devendra Singh retire president Manipur Sahitya Samiti Thawal pathangda atoba mitulangi pampam langlingsin biriba kai kumningai masak oiraba mingoina Punjab taragadi Professor Kojam Santibala Devi President the Cultural Forum Manipur matangda akhanaba mitunglengi phamamangling sinbiriba mingoina Punjabara Numaitem Kiran Kumar Singh President Manipuri Literary Society Imphal loina lari masak takpi gedoba kai kunai sak boraba Baja Salam Tomba President Squad Writers Moirang Punamapu Ahmada Ikorona Kuramjari loina thoramasi mapung phan hamada dengim biriba ikai kumnangai masak oiraba aiba aibi chatra organization kaya gi lusing puren media person khuding maksibu aina aham bagutada ikomona khuramjari ai da makadi kari haina haiga do khangde phongdo pazu haite chaireng karamaina igibno haiba ju khangau dai samak ju khangjade to pichak pi ngai degi haunadi college gi function high school gi function any function lama tawbada kari guma matang ai gi oiba matang langthokpa haiba simadi ai gi lining oiduna dum laksabani adu aina mirol tarapa matam dadi kadom degi humlapa nungsino khangde kana gumba magi mai pakpagi khonjel tabada ai su igene haraga salauna iba hogibana ai ahamba khuma bagi lambini asumana sum khara khosal laga thamjabaduna mamai tangdadi sereng chedinaba kayagi mapau kol tabadagi sereng chedinaba kaya yauru badagi lariam tang phongjage haidana plan tawjarapadagi ngasidi ai lariam puthok saba haujarapani ngasi ane puthok chariba lari gasi ai gi samsam na hairabada Lariksi putuna bu hona pembatam da paisa kara laite jamda lair ba imung ama oina hojirapani adu laibu phabadegi mayam nadi wai biu tikel haina khangnaba thawal gi koina youth volunteer organization gi koi chair person ji thenaru badegi koi wajasina koi scheme free interest loan book free scheme ma hodok chari adu scheme digi makhada aina paisa pujaraga Yama manda lari si kudon tamjabani sigi damakta wajabu aina tawgiman khangba uchabaga loinana mapu sigi singba ngamunaba lamantun chanjiri haina inam yam famda thamjari aigi punsida karigumba amatangdi miyam gi mamam da tawjage haibase aigi pinge digi asa am tawdre lakpani adubu karino tawgodo bisa haibase khambam khangdabani adu aigi puningi aningba pa mayam se thongdo na bo honaba matamda marum mapija kaya da official kaya da amada aina sum thengnaru bu matamda mioi base phattaba mayam na loina bapung koi question laga leram bhaitar masagi oijaba thina bu honabada masagi laujnam tujnam ju honaba mata ai samak suni haijari bise adugumba mayam singje loina bak mayam sina phatna yomjal laga loina bak leiramba moida asumba haibase karino asengba haibase karino phajaba haibase karino haibase adum losal laga thamba mapan thongda koi maduna kuyom sana yoma lerga manung dadi masagi oijaba thina na bu honaba ade masagi adugumba Wajnam Pujnam Yumaga Leba, Aduma Jiba Pambo Oina, Aigimita Sangsanga Sum Uba.
masida aina puning study karino aina tawdu je mioi ba sida tawri karino mausa imana ekoi da phajaba khudol kaya ko da pibire adu wasigum khudol singa sibo ekoi na masak khangdna ngasi di aigi magi haiba ngi migi haiba sugum na dum pham oiraga mioi ba ngasi bo da khong thangile asigum mayam sina mamai thangde ekoi masenja amaga lautuna duna ngasi makte mioi ba haiba si shona sembi ba sabi ba matamda oigi ba adu mo pandam du na thai ga leibo na ngasi di loina bo tawre aduna maram oraga ngasi de ekoi masenja amaga nungsinade amaga mot manade aduna sida phaminari be jo phaminabegi warini mai magi thamoida aigi thamoida tongan ba loina bo khonari ba ngatni ada taseng na ba haraga de mase isona ko sembi de pa sabi ba tawda mo yadrabra haiba posak ama akoina thamoida sum pharo pa haiba tare Tudona harabada aigi da makari tudona haja ningale jadi aina kadang ijari ba saireng aina kadang ijamaya mamana kudon to jari ba haibas na aigi puning da kari phaurige kari khalli bege haibadu madu kita seng mami haibadu ni madu paraga miyamna laiba matam basta liba kholiba mayam singasi kari no haibadu khambiyu amadi saireng gi lai se paraga madugi asoiba angama khudima matam chana ispam da phungdo pekini haiba wafam je thamjaraga ai begi walwaje makhang tension jage kunam khudum jare thagatsari asigi ai bana ma ki pung da leba waron khara mayang phamdat thambiba sikidamak chu thakpa phungdok sabolena mathang da sidi ai bana ma ki laiga si phong na bhona bada laukhiba aduga phong na bhona bada mangonda mating bibi rakhiba sing adubu minung siga loinana achamba khudol mamtang bijabagi tanja logjege ahan ba makda ngasigi asigumba laiga si phong na bhona bada wai biu haina ko ba sigumba Sangsana sigi Chief Coordinator Wibiriba Wiming Wina Panjarabada Tikendrajit Akuijam Mahagna Sauraba Simpam Mama Mating Pangbiba Masigi Damakta Queen Mahapu Kai Kumpuina Linyanuma Kudol Tobigani Masi Aibana Kudol Tobinaba Hajari Unana Masi Kudol Se Harau Lobinabasu Hajari Mathangda ma kiasigumba achumbagi machu haina koba lairik asibu hanbada iru matungda masibu lairik amoina wonthok bokhonabada lairik sigi cover yakpi khiba aikoina mingoina panjarbada wangjingdagi Dr. Naringbam Rajib Kumar Busu masigi sigumba phamasida mutang lengthok pire haraga mahagna sigumba cover yakpi ba sigi damakta su ai bana mahki khudol ama tamjagani masigi damakta hara horau lobi nabasu ningsingjari aduga aroi badana asigu ballari kasi phongbada mayangi mitta mayangi mhamda puthokdana ngasidi lairik oina oiriba asigi press oina laiba international press thobal mela ground da leibiba wanglen ningombam haina koba siguma yaubiragadi maksu achamba khudol ama pidarbai tanja laujari madugi damakta lengsen bina bahajari loinana hauji phokti hariba wanglen asi ekhoi inakta udabana mara boiraga mathangi adugumba thorum loktajanabagi ayaba laujari mathang asidi ngasi asigumba achumbagi machu haina koba lairik asibu masak takpinabagi damakta Alibungo Mingoina Panjarabada Salam Tomba President Quite Writer Moirangbo Nasiga Sigumba Lairik Asibo Apapata Kitang Nainabi Nabagdamakta Haizeri Nasi March ki tang kunithoi
ꯑꯗꯨꯒ ꯀꯨꯟꯃꯔꯤ ꯀꯣ ꯑꯗꯨꯒ ꯏꯔꯥꯏ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯡꯊꯤꯟ ꯄꯨꯡ 2 ꯇꯥꯕꯁꯤꯗ Manipur Sahitya Samiti Thaubalgi Lairik Phongba Jitendra Kshetri ni iba sigum Achumbagi machu kauba Lairik Phongbagi thauram ju phangnariba makhadana Professor Tombi akhoi punamana beba tawjariba ojajigi Lairik achauba phongbagi miyam tiliba chumba mathaki hol macha sida Lairik phongbai thauram masida dasta lingsin biriba ahambada aina tamu kokjaba wing commander Kojam Jitendra retired wing commander amna beba tawjari adugo ngasigi athoibati thiwani lengsin biriba Professor Kojam Santibala Devi akoina onthonu luna thamjariba aibi academy award di adugo loinana akhanaba mithungda aina hepowinaba inaugum yamna luna ningjaba inau Kiran Kumar to the Vivat of Jerry, Adugomang the Diwatona, me am Zedra Basu, Odona, among the Pandana, Kuram Javayam Yauri, Ozabiri Yaubiri, Ozate Kendra Yaubiri, the Manning the Su, Ozate Simba, she Indira, Akogi, Kwagi, Halva, Evi, Maya boy Puna Kuram Jage. Aina ngasi lepsari basi tasengnadi inau samong ragomani tinajaruba aina Manipuri Sahitya Parishad Bishu branch pudhaba kumda mana Thaubanda pudhaba akoini madona Sahitya branch linga koda wamen rakhiba inau ragomani na phonda lairik ama somna paudam daba yadi haibadagi yajabani aduga iriba inau haibata de Jitendra Kshetri ngasi unari jina hamane amtese unajadi aduga mana kayam hana kayam igraba magi live stream kari mta khangda banina mabu aina saithadana singthadana ngangbadi ngamoi dore aina paijariba lairik macha si hana paruba moina masigi maramda paudam gadaba adu mangaire aduna Lairik si ay pazare sari ko bumato yauri Deven kainogi Jitendra Kshetri si tasengna sai kabi uigado mi madi oiramba adu craftsmanship ta kharaga nan thokpa aha bo ibadru su oiba yai ma junga sai haigre ai ke irakti adna adu Jitendra gi manong do yauri vocabulary gi wahai gi lanse khwai digi saireg ibada ahamada changi ji vocabulary yam khangba karamaina wahai gi mapa chasinba chusinba vocabulary gi pukai madi oire ma masi akhoida lanthorokpada akhoida transmit torokpada khara solba du mangaire magi maming khali ba lairik simba yam phajai Achumbagi machu oye Achumba machu leiba honade adu machu ma hapsilaga Lairik sita ohenba machu ibna hai leidani aduga Achumba iduna abstract ni masa upang pote Achumba makhong pan chat pote laidona sat pote adubu machu ma hapsilaga phajale masigi khui se hyperbole gawi akhoi saireng dadi aran ba haibada phajaba lei Pigi pakta irupaduna haise pinabu irupa yaba honadi hairi bane pigi ipakta iruptuna igi lakhong sienduna ye karam panda i na lakhong siendoino hyperbole masi yam phajagaraba adu nattaba hyper besaledna amaga leiri madudana chumna haibam thokpa subject na mang tharaga bhabna matung ilba Thamoi kaire haibadi kaya yaudaba saireng dadi kaire thamoi hairaga dekta yawa
order thugairaga ngangba hypervention kawi aduga mana ngasi sijinariba laigi machudubu achumbada pakshila ijidi hyperlease kawi aduna mana pradana hyperbone khangamba yai khangamba yai hypervention khangamba yai khangamba yai hyperlease khangamba yai khangamba yai adu aina hajaribida literary tamahum je ma khangna achumbada machu ma habjelakse onona phajagare odona phajagare masidagi haure magi wahaigi jadu ma pubase adana magi saireng igada umidi oi aduga samsing gado budi yamna wali hajab tare ham muktada aduga saireng iba haibasi aina ngasi khudong sabasi logjaraga saireng nainaduri banina saireng si yo phamda amata di hajar ningi akoi manipur je saireng na isau thoe hainare saireng mukta ngai re saireng ibasi amna laiba dongno lawi saireng ibasi laiba sungnat databani thamoi gi oiba paw pigedabani aigi sincerity yaugedabani aigi craftsmanship yaugedabani saireng amuk lubo leite adubu saireng ama hite ibidi yamlai saireng amuk laiba leite saireng amuk lubo leite haiba tare aduna Saint Augustine hairamne saireng career karaibo goge nangna hangadi ai khangdi nangna hangdragadi ai saireng karino khangya masi lugur barthani masida loini yaure Saint Augustine hairami bise Julius Caesar gi matam da hairamene saireng karino if you ask me nangna ingonda hangjiladi I don't know I know not haiman if not asked ingonda hangdraba ai khangya saireng si everybody phambiri ba punam lengsin biro punam saireng loina kaino khangya haidok da luba aduna Saint Augustine hairamba sentence ani sina saireng masak adum ta e haijaningi saireng iba laiba nate araiba saireng lai saireng ama hiti yamna laiba ibadi lai aboi ba saireng phajaba saireng irakpadadi thamoi khondrabadi yade asida mu jesmen haire feelings na handraba saireng tadana laigani adana mana saitharam je words warna die machine da die it is the overflow of the emotion ka hai madi never overflow oi dia hai words was magi thamoi do chupa pathokte machine da ngang je bani hai cheli yai mana feelings na hangada ba intellect na mamai chungada ba adu masi inariba manipur da inariba saireng ayamba jidi intellect na hanbang atoina tawba mana paruba tamuba urubadu wakhanda phorupodina halaga feelings yaudaba aduna feeling yaudaba emotion yaudaba passion yaudaba magi thamoi ithin yaudaba saireng dudi tasengna pau pibu ina laigani mayamna saireng oina singthanaroi aduna akhoi ojanil kantana hairamba yam chungrabo wamlai masi ai chupai gum paijari mana hai kabi chawbo kabi ne haiba kaide mai londa do chawbo kabi ne haiba kaide adubu komon ga phamina badadi ye bodu waite hai daga komon na ithorokpaga kabi chawbo na ithorokpaga ani si yengnaru bada community lumba adamagi wahida chawbo kabini haiba kaide adubo commune ga famina badi yembu maite hayab adundi saireng si kaya lurage do aduna Jitendra ngasi saireng si ma phonge saireng ai humpuma thoi iriye dana napan tawbo yaroi dori kari digi magi saireng si da karai gai hori masida kamdauri saireng gi theory mayam adigi mod mayam du susilaga magoda sanjap tahsiluraga mabu ngasi phungja ba hauda ngari besida sangi jetpa yade aina loko chagadori sidi ti amagi view oiroi dore chumna mabu thauna piba encouragement tawba inspiration piba magi afabada lokhalaga ai paudam jage aduna magi saireng si atai da thim hana yengjage my craftsmanship ti naure ai yengjare nausono
mangonda ani khak yauri saireng ibada changgadaba macha ani khak mangonda yawi magi sincerity ama sengna lere sincerity leitaba kabi mata magi pothok yaroi mathamoi degi othorok potaba aduna mangonda sincerity lere as well as amana mangonda vocabulary yamna wange praman panthai je akhoina hek bo yaure aduna Jitendra saireng ibiu yagani aduga man handak tharei bu saireng humpuma thai sidi punamak Manipur gi society Manipur khunai ji yengaga Manipur mana irena chokrim da phamaga magi akoi bada thoi ba thogdo wa thok apen bam ta yaudraba nuksi bam ta yaudraba adere mata nate lingsin bi punama akoi gi khunai Manipur khunai maitai khunai ji da propok chakta midile moro akoi di thang saka saka janing ba mi yauraba adu gi thak yaure madi odong mathamoi chae mathamoi propok cha aga mana lanthorokpada wahaina puthorok ngamdaba mai thamoi di ure saireng khara ji pabada aduga madu puthorokpada waba adugumba lairi aduga laibam khangde adana magi thimsi atai ama lanthokpa ngamde chinglon mapalan ba ngamde magi thimsi da saireng top top ani khaktang yawi atai di sanja amadani machu matani magi saireng humpu ma thoi ji manungda ani khaktani tongana taba atai di pulap thimamada makhan makhal ibani mai mamita asumba leitre mai mamita nuksinaba leitre magi mamita khunai gi mari phatre sarkar phatre khunai phatre nupi nupagi mari phatre mana yengbada amat numaite madu mana makhan makhal ijabani ahanda mana yengi besi aina pawdab jambata abada taibong mina aswana phatri se karigino sini mana hauri se taibong mina amat apa yaudraba Matai judungare atau apa judungare amat yaudra mi na mi oidra mi haibadugi wakan cian daba mayam si ubada mana kari hai kari no tauri si boidra mana cinta tawe mana hai kaina thamda pendre adu kaina thamda mana kari hai masi maramam dilebam tui kari de soigra bano sini kari de soigra bano je mana kari da haire i sahai debu uhai chagi baduna rahare maduna mumana report tawrise akoi gi thajana bida western theory da adam ga ipka aduda forbidden fruit bagi lekha tar podo aduna raise mal loire siam phajabane ngasi akoina soiriba miyoiba moina mirak sida phatra sawalaba makhong mari pan bola base kari dagi noibu magi meaning dedi adam inde ibna forbidden fruit shahida bu uhai tree of knowledge fruit of knowledge loksingi uhai chaganu taibam sembi bu mapuna upun khomjil laga adam semaga thawai hapsile ma matum da leiben waite hare iden guardian da ador within langi saru mo lauraga ip sembi gen seme ip ko thambane ip ki saru je adam degi lawi magi mitsida ado akoi nupa da thabak nakalani si oi de saru mo wale hainari bane ba ado ip sagi baini ado iden guardian da ado nuwaina lairabado adam na saru no haiba uhoido ipna magi saitan duna haibadu indana lil ondana lakwa saitan duna haibadu yadana saselu bane adudagi di nuksiba khange phi seniba khange adagi nupa nupi relation khange magi forbidden fruit charu budigi puna maglaya maduda sangai ba satan duna kari man kawi Lucifer sina lagi mayukta andolon torupani adu lai jadi mahon mang etek to bungam dedana makhoi
मियोइब सेमेये इबका अदांगा लेब जगह दु कराइदनो न थीरगा लाकवदा इबता हाना माना टेम तौबनी अदुना फोर विदम फ्री चारू बने अदुरगी ngasi अखोय चादा नौदा अखोय की पारी पूरी पुकोक्सी अदांगा इबका ओइरे अदुना फोर विदम फ्री चारू बदुना ओइरबरा मागी वाखंजी हंगबा याय ngasi अखोय आई परफेक्ट ओइबमते यापोते लिंजिन बिरो पुनो परफेक्ट ओइबमते यापोते कराइदनो सोइरी बनी सोइरी बजे मी ओइबगी मसदनी अदो अदामेंदा इबना फोर विदम फ्रूट चागी बनरा हाइदर माल लोशिली अदगी मागी याम फजगरबा साम खरबो मम्मी एबे साइरेंग से ओंदोनो फजगरे मसीदा माना पुरम हायरे आई असुम नंग थीरुई फजब नंग थीरुई अफब नंग थीरुई नुक्सीब नंग थीरुई कराइदा एमएलए मरत चंगुई लेरमदे अदरगी कोर्ट चलुई लेरमदे उकिन की मरत चंगुई लेरमदे अब मम्मी साम कहीं सिदा मान हारी से शाम खरब मम्मी सिदा अंधोंग फजन हाइरे मंदिर से लाई लेरमदे साधु मरत चंगुरी अदुमाई एवरीथिंग करप्टेड पुनमक करप्टेड ओइग्रे करीमता असुम भाइबदु लैत्रे अदुना करीदा नुंगाइबम लैदोइनो अदुना माना सामखरब मम्मी एसिदो ओंदोंनो फजन हाय अदुना मियोइबा खोइना मम्मी सामै से चक्रव्यूहदा चंबगुम प्रमाण तवी मसी मयाम फजै अदुगा हौजिकी अचुम्बगी मचु हाइबसे मसीदा माना याम फजब खुई मे इरे अचुम्बगी मचु हाइबसे आइ ngасai जगरे अचुम्बजे पोट ओइन उनिंग माना अचुम्बजे थीरक्पा अदु सुफंग फंगदबा अदुना महान कनादा चंगजै मौसादा चंगजै मौसादी अचुम्ब चली नुमि थोलप काइद्री था थोप काइद्री लैसिल लाई अदरगी योरा हारी करी दौरी मौसादगी अचुम्ब लई अचुम्ब वालमिबा अचुम्ब लैरमद्रिबसिदी मी मरक्ते ओइरमेब सिमा मा कन्सस ओइरे अदुना मान करी हाय हे मौसा नंगी अचुम्बदो कैदोंगोइनो अखोइदो उपिगदौबा अखोइदा हापसिन बिगदौबा हायदना यामना लोंगिंग अमदा पामजबा थमोइगी लालिसा अमदा लोइसिलेब याम फजै मसिमदी माना अचुम्बजे मिरक्ते थीबदी सुफम फंगरो हारे मसी मागे प्रेडिक्शन नि अदुना मान कनादा चंगजै मौसा सलोन जाम्बी मौसा नंगना नंगोंददी अचुम्बल याउरी अदु खजक्तदी अखोइदा कैदोइनो नसक उटकदबा हायदना हाय ओदोनो फजगरे अदे काउसिंग हाइबो साइरेंग अमा याउरी मसी यामना चुमना येंगे मा फिलोसॉफी करी चंगम गदरा आई करीम खंगदे मागी एंटीसीडेंट लता माई साइरेंग न ताई काउसिंग दे इरिबो मोंगसिदा माना यामना चुमबो मियेंग अमा येंगे मियोबा खोइगी पुंसीजे कना मना लबी चपने हाय कना मना अमने हाय मर कवि लिसिंगी मो लिसिंग पुंसीदा मियोबदा थारिबा मोट से कवि खुदिंगी मोट मानदेब पुंसीसे मागी मोट मतुंगिना अमत्त मानदना मान अनौबो पुथोरे अहोंबदो पुंसीने असि याम चुंगरे होंगदबमदा लैपोते असिदा महाक्तना हाइबो वाफमसे जीसु ख्रिस्ट पोक्त्रिङै 500 BC अदाइदा ग्रीक की फिलोसोफर हेराक्लिटस हैजिन हाइरमबने Heraclitus ki was ngasibo wakapungandri. No one can jump in the same river twice. Kanagumam the Turian Samana Badida Anirak Sung the Sungam. I know Sung the Nikakala Sung the Masai do later. However, the Manamway, the flying arrow doesn't fly. A piver, the encapki baze, no in any pie, pie and a tea. Mamma minimum Samangari. Adi di minute to ayu. Aro di malip kana. Adunama the flying arrow doesn't fly. No man can step down in the same river. Turian the Anirak Sung the Songanga Moya ising do later Maroy. I know we sing the Song the Dulba. Adiki 10 Piri was you second cutting is Hamzin Badab.
aduna ahongba se punsi ne ba se herak le tasna hai gre adu ngasi ju kanana hairi kaksing hai ba sida mana punsi sida ol hairi yam phajai ma se ahongba da punsi ni asi ba ju hongi u akang ba do mayang na di hong di lai ba kang ya ka sorok ka do ne ba pal ka do ri ne ba ahongba se letra ba da lore ahongba du punsi ni hong bun nai ra badi ahong mong ngak di lei ba ya ro hari ba philosopher sing na kari hari ahong mong ngak lei min na ba ya ro madu da basis ma lei gani maning da makhada phajin ba lei gani madu ki substratum ko madu ki substratum du ne ba khoina kharamna lai ni hai kharamana darwin theory dana adu ni hai ada ni hai lei ri sini sangsar se ahong mok ni ahong ba se phajin bi ba dubuni akhona laini lali aduna Jitendra na kaksing ai ba sida punsi gi masak se seng na tai adu mahang na hai ngasi chali ba phairi ba punamok se hidian joram dai di tasil lakini asumba da sanga kini do hai ber thadi siram dai di asumba nganga kini hairi yana phajayena khali adu bu mahakshi yamna pessimist oraba punsibu thajadraba asumba thiba khangdre na sauba adugumba kabi pessimistic oiba kabira adidin natte mahakshi yamna asa sauba akhoi miyoba khoji asa ji sumang mangdaba kabi di oi aduna karai da hai mangna maside je thajaba da haire aduga atai kari cinta aja tu jahire asapu bu kabini Jitendra pessimist natte punsibu hundokter sienge haide light hazadi jo haide madi negativity de changi bena de jana positivist oiba इंग्राजी कवि दे हरगा रॉबर्ट ब्राउनिंग को बने इंग्राजी कवि दे फावरी बने रॉबर्ट ब्राउनिंग है मागी काइने गदर ओबा बिलप तो न याबिद रे काइने रे हरे फरे नंग काइना बदो आई यारगे अदुबु सगोन गारी नो मतदी तोमिनगी जी हायदना अदु बाउदी याबिरगे दना ही इज द लास्ट राइट एदो फावरी नि गसिबो फावरी रॉबर्ट ब्राउनिंग की अरोइबो सगोन तोंबा मदुदा मान सगोन गारी दिन पंथों यहोनिंगी दबा यामना ngasi degi di kaina ra daune dana mana सगोन गारी दिन सील गई नुआई बा लेपटोर बा योदोर बा कान मान बथम दे टिंग चोबदो अदु की फजबदो अदु मागी जे यावरी असापु बो कविनी मान मियोय बा खोइदा करी की चिंता नो अखोई थेंगना बताय अखोई तवताय मियोय बा खोइदा मदु की थेंगना बो ngam शक्ति यावरी हाइबसी जितेंद्र न हाइरी अदना महा असापु बो कवि मु ओइरी अदरगी महानसिदगी खितंग हाइदोरागा लैरिबा खुनाइसि पेंदबा लैरिबा समाज माना यानिंगदबा एमएलए दा हाइरो कोर्ट हाइरो अदगी लिटरेचर दा हाइरो एनी पार्ट ऑफ द सोसाइटी दा मान अपेम याउगे अदुबु मान हाइ करिगी चिंतानो अखोय थेंगना बताय मा स्ट्रगल लेपते अदुना मा यामना फजबा वखल लबदा चमसेलप साइरेन इरी मागी साइरेन पुनमक्से अयाम यामना मदुगुंबा पौता अमम यावबा मेसेज म पीबो ngamba साइरेन आतनी उपमा तोइसे अदरा मसिदा महाना यामना पुनिंग नौबन बिते इरंबताय मसिदा मागी साइरेन फजबा लैहौरे वहाई ओइने से अनोन फजगरे मसि मागी इंट्रोस्पेक्शन ने समाज द येंगा खुनाई चेरगा चलिबा लेंगी पालिबा मणिपुर की समाज है येंगा चेरगा द तोक्ते चेरगा द पेदबद द फोंदो तोक्ते मा मसासु इंट्रोस्पेक्ट तवे अदुना लैहौरे वहाई ओइने सिदा मागी पुंसी वारी खुंगंग द पुबगी अदगी मागी पुंसी वारी बु पुवारी द लसल रोइदोबा
puaridna magi Jitendra haibama lerami edna kanana so haibira roidoba adugumba aduda nungai jedaba unsung hero ina kanana so singthana bidana mangadoba adugumba pusi ko aise haidana ma matomda handajana lehaure wahai wena jida mana thari aduna ondongna phajai masida da kaino hang khidraba lamai sida lehaure wahai wena sina magi bilapta thabani siju magi autographic oi magi pusi de thokpa oiramba yai magi loina bi leiram giba yai hingamba yai hingamda yai bilap kaina bomda lai khoya tan graba amada lehaure wahai wena sida ondongna personal oiba tatchawi yamna nungai masi yam phajagare mai mathamoida ai masi madi paning bani ai kona pajage hang khidra lamai sida mangna mai punsi ji lachal laroi ai gi punsi di kanana su singtha nabira roi jiten kawom lerabe se haira ro haibe se mana yajai aduga hang khidra lamai sida mana du hairi Saireng Kangleipak Manglaiba Abisida Mana Saireng Bawangna Thagale Mana Saireng Ibai Madam Sumadino Oramba Yai Mana Saireng Bayamna Pamjabado Saireng Manglaipak Sida Yamna Sumaba Magi Katsebam Sida Jo Hai Kari Hai Sargaga Martaga Sargaga Maliamga Aniji Samnabangamba Aniji Kolaga Pubangamba Sargaga Maliamga Samnan Bangamba Saireng Madani Haidana Mana Saireng Manglaiba Asida Odona Pajana Singtai Masima Odopa Magi Miengni Odona Wangre Aduna Ayamba Magi Si Taibamida Yenge Singa Kutke Manadi Haiba Aduga Ngam Krabage Kanana Sida Mana Isana Isabu Waraksa Natana Mina Waraponga Moy Haiba Sigumba Kayani Adu Amuni Rudrabu Suici the Yamna Pazabam Hairi Amuni Rudrabu Suici the Man Hairi Lagi Madir Kale Lai the Sana Lupa Kale Madu Papa Taluba Laluredi Sana Lupa Iru Mukshauna Salamukshauna Kalajo Karigum the Pama Nirudrasu Pigadaba Bordi Nirudrasu Pangadaba Bordi Aina Yamna Sumna Pangarapa Haimatosu Layamtosu Miki Shevada Sheva Lair Bogi Atola Tangi Sheva Tauraga Pangapa Adigumba Aidi Humang Mando Adiduna Kajitang Lupa the Kalajumadi Nirudrasu Pirani Hari Siam Sumaba concept Achumba concept Sima Yam Pajana Kami Aduga Karai Dano Aranba Pap Sialaba Pata Talapulan Mayam Dina Mandir Kalaju Karim Pangamoy Haivase Nasigi Shezatunja the Haraba Mayam Sidadi Padgadaba Moji Punging Luxing Oigadova Adumba Saireng Oi Aduna Masida Yamna Chumna Hari Adudam Salon Yambai Sida Yamna Pajabamga Hari Mi Puna Manangangi Basi Masindama Mapungdama double standard Loinamak Labor Uba Mana Teneru Bugai or Masu Yai Adu Man Hibas Achumbagi Yauri Nasi Tagami Oina Natraga Manipur Oina Akogi Samaj Kunai Sida double standard labor hidi ondona yamgare aduna mana double standard labor si yamna saina yaningdana phongdoi aduna Jitendra gi saireng ayamba si ondona phajai adugo mana amaga hairi flattery zero labor sida mana summa wafam amaga hairi noina ibo Tagatana Sumarabata Hole Arabata Hole Aduna Nakoigi Siron the Topiro Haiba Nasi MLA the Siron Tauriba Mantri the Siron Tauriba Si Siron Sida Asumba Flattery Macheto Odon Pazana High
masi ai yaina khali aduga samnate haibasiddana akhogi tradition je thadokna gumsi akhogi haurak pham khangna akhoi je mathakta ithakta sapana taba makhadat yengaga akhoi haurak pham puari bu yamna madu samne loganu puari je kari noi bu sanani maduna hayeng pambai oirakadawni haibana singba ijeri yamna phajana sigi dama aduga mahana masida Chinese ningol haidana corona bu saithabaju yauri aduna mahana masida lehaure wahai oina haiba magi bilapta iba masigi sairengji ayauta pajarake magi saithaji yengbiu lehaure wahai oina satkre do nangdi ningaidana mathangi mapu amagi dama tiluro ko nangi thawaina mapugi nungairaba laikonduda ngamawdre khamba khongchat tudagi taibangi mikap mirau khonna thingbuju ngamawdre khongchat tudagi loksingi pangal thaunana saluro ko thawai mirena lairik pake hairang lairangum yeluro ko hainam lainamna nikthiraba laikon thungna leheroge ko puning nuhiknana sintaradana khangam draba pirang se kallage aroiba tarpan se kairabu thamoi nungsida sahura sanu mulngam draba mairi se matam chupagi wahai oina chalo ko nungairaba lamdam duda ani subu mapuk langon gidama siyamna passionate oiba thamoi dagi kaina grabi ai bilap tuda thabaje any oijan xyz oijanu masigi khutha je thamoi dagi thorpa khuthani masi ondongna phajagre aduga Jitendra ki top amana mai masa se ai haibaji ma sukau kaudi ai pharaga samaj madori ni haibaji ma thajai aduna ihan ba maktada 1994 da iba saireng oramale ahan ba maktada yaure masida mana punamak matamgi phajaba haikol laikol hongdaba kokin pairakpa kholakpa loina hairaga adubu kadai aidi haidna mangonda hanjalappa self conscious oirakpa maduna kari hari masida ai mayamdi nature di samanai hojiksu hakumga samanai ado aidi kadai da hari masi ubi sul formula kawi literary tamda chumna hairagadi power leiroi doba hamjinba kadaida kari oirabada si ubisun formula kawi ubisun formula jema khangna oirabaya khangdana oibaya sida phajana thare English writing jida ubisun formula yaudaba yadeba aduna adubu kadai id haire id loi soire nature di ama oirami haibase odona phajana haigre id kamdauri kalakpagi luda sangnari miyobagi langda thunari nuksinadabagi lungup tanari yengbiu magi masai aina hagiba hyper release do wahi se amada hapkadobado amada hapchinba akoina sleepless night aise nungdang tu tumdaba nati aini tumdridi adubu I spent one sleepless night hairadi nungdang tu the sleepless hapsilaga kalba adumaina FSC se pisenba si mahangna hairiba kalakpuki luda kalakpudo luga lu ohelaba ade mihobagi langda ade nuksinadabagi lungup tanari lungup tambadong ta sini wahai wata yam pujabar yam yauri aina matamse ten banina ngangbege dobusu yam leibanina ayuna kana hajita adagi mahangna sumaba wamuga hairi ariba kumonda mana bidai tawi bye da ariba kumonda bidai tauri she ana udul agama haraudi amhage ama oirarani ama dujo dum nang dongno taurarani haidana ariba kumondu kainaram daida ana bola kanedana happy new year laudema
Manipur da anoku sahi laktana kashu hedo je makhangi si ya bhajana I aina yaning ba adike lokshin gi pukai dana iri si su yai kari hai lokshin na thoi bani akhoi noi na sari ba thai ba hauri ba phije chake puna mari bani mai aro da tarai se sida yai na da yai chelam bana numit taram dare machau si to machau de manawam thangat pa lokshin leiba machau da khonang thabana adu harami aduna adu harami je ma sigriba phije na ba sing do kana di haiba yam bhajaba lairi aduna ai lo shinjage Jitendra ki saireng ji sanjab amada satpa thimju samana basida maming olo da irapa aduna pawdam basi yamna paana tamning bani adu yaroi dore adu saireng gi do go midi oire sengna ma mangon da sensibility yamna wange Thomas Carlin haramba kabi gi mi tongana sapote kabi ga misang ko khenari je sensibility deni sensibility di karino open secret haiba ma line thami mau sada open secret haiba ifong phongba arot pa ma thami masi philosopher 50 na ju kan harame akoina ngasi pangi je open secret khang da tawni open secret di karino laigi leka ma yenga ishor ubunga ma ba lengoi marik ama thangalaga malem ubunga ma ba adu sensibility wangba kawya ba samana ba thamban se botani gi ozam da hangode magi thambal lilium kaide tawrane mali da ngawraga na thambal harakane ba aduga kabiyam da hangurodi thambal si de kari haino masi punsi gi lap changdam narakani lekon gi rani ni harakane lekon gi rani si botani sina di songa hararo aduna sensibility da ai gi miing da samana ba pochida samana ba miing do lunan khanjin ba laina khanba haipeta nala tokpa masak yenga tokpa manung ni khandaba ase thamoi yauta ba saireng di thamoi bu yaudra di sui ibiru no hairiyo sena haire kritik singna na thamoi do bo phawdra di saireng sui ibiru no nomoda pareng ahum ibanga ma ba adu well and good hairiyo akhoi di saireng se yam laibe do na pangi di inagre aduga aina ngasi ta ja saringe da ina kirin sulingsin biri tamu sulingsin biri wa ma hajege akhoi ne iriba saireng se blank verse ti hulmi ne iramba verse liver su kowi freedom da iba free verse da pangi di inagre ngasai waja to bi da makha da ngang ba sumaba ma ya hayawi ai tare akhoi tauriba जनरा हाइतारे साहित्य मरम नोबेल खरा ड्रामा खरा वरिपसा खरा साइरें खरा इरगा पंगलाई दे लैरे साइरें से इब यारी से सोनेट कना इबिरी ओट कना इबिरी इसे हैबा साइरें से इब याब से मखन कुंथा मुक लै हैबा असांग साइरें इब अतेन साइरें इब अदुगा थाम लेरगा प्रूफ तौरगा डीडीपी कोक सारगा कोक पुथोप साइरें खुई नतबा सिदी सोचिप ngasi yamno hongmalle kharagar khanthen asi saireng iba mi sani rom sida kabi one likhalai di moi ahum mari de likhale masigi maram lai isen chati bala du lengjili saireng si variety de inna je mi na kara man kara shokhare sonet si wangraba saireng khui ni o de si saireng wangraba khui ni masi kanam to paina de kanam to inna de ado akhona blank verse de ta sido go hona nai sijo to gum jai bana te aina hajari bana akhoi ibu tara de thamoi shengna sincerity oina thamoi da paw si inasi aduga saireng gi jugni hojiti Jitendra Kshetri sarga ga martaga sarga ga maleng samnabung abadi saireng dani ai mase haiman banate summa bani summa ba saireng gi magun jamna wangra bani aduna ai tension jage Jitendra mathangda khare hena khupai siena adagi phongri ngada bananungla yam section na inaura gomni hoige tawru phongbiro mathangdi yaujage
aduna sincerity si matadok birano vocabulary proper word to the proper place mafam chabada matik chaba wahi happa si matamnarasi aduga akoina pamiba awoiba saireng asengba saireng thamoidagi tholokpa saireng du masing yamansi madida jitensu lami mo ore haijege muthangda amuk phonglokpa khawrangna naijari wafam khari thamjaraga Tagachari ngasigi Achumbagi machu haina koba sairengi lairik asibu manung thitna ai bagi pungning warul kaya puthokna nainabi kiba mingoina panjarabada aigi ya basaba salam tomba tagachari mathang ngasidi thorongi makha chathajar koina akhanaba mithungi warol ngasigi akhanaba mithungi warol bibinabagi damakta haijari Nomai Thim Kiran Kumar Singh, President Manipuri Literary Society, Impal. Loinana, Hauji ngasi pangthuk jariba thoramasi aikoi YouTube channel da su admak sanduk jari masim da sumaya nge phamda ningsing jari Discovery channel haina koba amada aikoi Discovery Kangleipak haina koba adugumba channel ase su ngasi ge sigumba live telecast tawri haibasim sumaya da khanganjari ngasi Manipur Sahitya Samiti Thobalna Shimbiduna Jitendra Kshetri gi phongba Thoramashida Panabaling Simbiriba Thoramapoina Agiyamba Jitendra Singh, retired wing commander at the Cultural Forum Manipur Aduga Sahitya Academy Lamjiniga Riba Sahitya Academy Award is over Aduga Hojikta Larki Maramda Wafum Warol Tambikiba Agiyama Salam Tomba President Kam Quad Writers Manipur Translators Prize winner Nimam Society Academy ay kai khun bochari mandaling simbirba ojabrajmon jatiken isi indira manipur gi tongan ma sahitya gi lup singi mute madi thomi sing aduga aigi sininaw aigi lenga aigi mar mapan ngri naw sing ai khurumjari sansi tasengna ai ngisi sida apam sida lepchari bishi Jitendra gi ahanba lairik phongbagi nungaiba phongdokpa adu khaktagi ni direct maramda oja to manam thon fadana panbikhre yam kuptana tasengna harabda lairik maramda na pomatumdadi oja to moina nga matumda akoina ga kashu hainingai leite nungaiba khar phongdokpa natan ai Thobal lamdam se itatna thagatche Thobal se Sahitya gi lamda yeng matumna Thobal se paidagi lehau phaba lamni lamdamni haidana ajiki Thobal se gi tholakhriba Sahitya Academy Award se mayam se khutti thiagangti yengbiu tasengna Kaksing district ka Thobal ama toina pulling redi Manipur gi any mafam atai dagi Thobal se tholokpa Sahitya Academy Award kwai masing yamanu thi translation su pulap yeng matum se kwai digi heli aduna ngasi ai yam nungai je Jitendra namagi ahanba ning achumbagi machuna sayeng ju pungko matam sida kuire Thobal market gi anu writer am the tholoktra anu writer the tholoktra na kalamas am kuire jada aduna ngasi achumbagi machu haidra Jitendra ki like se sharing like thongde iski mate nungai jai nungai ba phongdok chari Jitendra ga aiga itattatna sahitya gi thoram singda adum unai wari sani onchene amna polite way am nolu imasada amna ବ୍ୟବହାର
kari hani wa su utai kan ngam bai ta tadi adu ai magi CV curriculum vitae se bamba da taina base si yang matam sa skumati nungai ka Jitendra Kshetri apopugi minglere apopugi minglere adu ke lesson them thobal adu magi academic si mi yang matam da MA English MA Education Assistant Professor B.Ed College si yang matam sa ina yes mai sharing khar mai kadai hojita che ikuchi la ka je yang matam sa magi theme sing se always iribe style sing se thematic or the theme kino to ba aduga kari haini creative na imaginative ki oiba mingon da hekta kainom harapada striking on puthopang ngambagi sabte khar name yang sa bjana craft kind hai ki adu so changam ganing khale terminology aina khang da bagini sida de khang dre aduna ayamana thematic oiba kino to ba academic haigadra text oina parga mingon khale more thematic more academic rather than creative or imaginative aina advaina logjai maramdi karigino siri yengje matam sida mai siri magi man changmuri ba magi tammuri ber keno sigi matugina MA education adagi assistant professor B.Ed ka hapu matam sida is more of academic field wana logje bu aduna aduga tasengna hairabada simati very yamna senge oja tumni sunga sai habira baduni lol amasung wahiga onnana sanadana sagonadana leibidi nungai jebedu power ba du mammi shakamdi ore Jitendra aduna ni sharing irishi maramdi tungan ba sahitya ki genre leiba ma'am sida chum yengbiyo wari masa novel upanyas adagi makan gi leiba ma'am si ibu matam sida ma'am si manung sida lol masung wahiga khwaidagi nakna sanan nungai jaba da leiba mi singje sina sharing dana khutarkani sini simai thamjaninge aduna sidamu yam kanna sangjenra academy ma'am si wafam ji thamjaroi ten thamjage tasengna Jitendra magi sharing sing sida man hiding ba expressions sing photog ding ba sing dudi why gi phajaba kari to same sarba kari adu yaudna joro loin ma haidore why ga lon ga ngai loin bagi ngai bizmon le jare human expression sima dum phajana birani tongan ba tim sing aduga mane iriba sing sidesda masana nungai jare habigi mami musu wakal sidi tatadna pawn ko sida si sereng magun jidum yawjaba pot matani sidesda human expression joy sima mama sama thanda amna nungai jare aduna nungai bisi khode sum yawre sima adagi fajaba magi mamita beauty ki concept am sagalai fajaba bisi karino hai bisi makanna salma madu realize madu ma khang gamna kino ma changjali haidana adumaga ai haijage adu magi sereng sing sida lamdam du thobal lamdam gi oba thobal lamdam gi natra manipur gi oiba haina pak sauna khon lobisi ai masigi संस्कृति की नाट्य कल्चर की ममीमा लाइक्स की मा इरु सेरिंग सिंग सिदा आई ताबा फंगे यम नुंगाइजे ngarang su press club simukta da makha ge hall sidista koi world poetry day tariku ma thoi march se prithvi ki mapum ate ite da pangthok na badona pangthok ki world poetry day se ana mayam khangbira mani world poetry day gi theme under 2024 gi theme moina tham legi bise standing on the shoulders of the giants adugumba matik mayai leba adugumba kabi singdo makhoi na tholama yimpham hajene mogi mareng banda lepaga henna wangna ubaduni wafam chamna standing on the shoulders of the giants leiriba manungi arthadi karino habida makhoi singdo matik magun leiraba kabi sing
ꯑꯏꯕꯁꯤꯡ ꯃꯣꯏꯅ ꯊꯣꯜꯂꯝꯕ ꯌꯨꯝꯐꯝꯗꯨꯗ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯖꯕ ꯋꯥꯈꯜꯒꯤ ꯂꯩꯅꯧꯗꯨ ꯍꯥꯞꯄꯒ ꯑꯃꯨꯛ ꯍꯦꯟꯅ ꯄꯣꯏꯇ꯭ꯔꯤꯒꯤ ꯃꯅꯤꯄꯨꯔꯤ ꯁꯩꯔꯦꯡꯒꯤ ꯌꯨꯝꯐꯝꯁꯤ ꯍꯦꯟꯅ ꯋꯥꯡꯈꯠꯍꯟꯕ ꯍꯥꯏꯕꯅꯤ ꯑꯔꯤꯕ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌꯗꯒꯤ ꯍꯧꯔꯒ ꯁꯩꯔꯦꯡꯗꯒꯤ ꯍꯧꯔꯒ ꯉꯁꯤ ꯐꯥꯎꯕꯗ ꯆꯠꯊꯔꯛꯏꯕ ꯃꯌꯥꯝꯁꯤꯗꯩꯁꯤꯗ ꯖꯥꯏꯟꯠ ꯍꯥꯏꯅ ꯃꯥꯅ ꯁꯤꯗ ꯍꯥꯏꯔꯤꯕ ꯖꯥꯏꯟꯠ ꯐꯤꯒꯔ ꯀꯌꯥ ꯑꯃ ꯂꯩꯈ꯭ꯔꯦ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯃꯁꯛ ꯃꯃꯤꯡ ꯈꯪꯗꯕꯗꯒꯤ ꯍꯧꯔꯒ ꯑꯗꯨ ꯑꯔꯤꯕ ꯏꯔꯝꯕ ꯈꯔꯁꯤꯡ ꯂꯩꯔꯤꯕꯒ ꯑꯗꯨꯒ ꯃꯈꯣꯏꯁꯤꯡꯗꯨꯅ ꯊꯣꯜꯂꯝꯕ ꯑꯗꯨꯒꯨꯝꯕ ꯌꯨꯝꯐꯝꯗꯨꯗ ꯑꯩꯈꯣꯏꯅ ꯃꯣꯏ ꯊꯣꯜꯂꯝꯕ ꯌꯨꯝꯐꯝꯗꯨ ꯂꯦꯞꯄꯒ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯊꯣꯜꯂꯒ ꯃꯅꯤꯄꯨꯔꯤ ꯁꯩꯔꯦꯡꯒꯤ ꯃꯔꯦꯞꯁꯦ ꯍꯦꯟꯅ ꯋꯥꯡꯈꯠꯍꯟꯁꯤ ꯍꯥꯏꯕꯅꯤ ꯍꯦꯟꯅ ꯐꯒꯠꯍꯟꯁꯤ ꯍꯥꯏꯕꯅꯤ ꯁꯤꯅ ꯉꯔꯥꯡ ꯉꯥꯡꯈꯤꯕ ꯋꯥꯔꯤ ꯃꯌꯥꯝꯗ ꯑꯃꯨꯛ ꯄꯨꯁꯤꯟꯖꯔꯣꯏ ꯁꯤꯒꯤ ꯃꯅꯨꯡꯁꯤꯗꯩꯁꯤꯗ ꯇꯁꯦꯡꯅ ꯖꯥꯏꯟꯁ ꯃꯌꯥꯝꯗꯨꯒꯤ ꯃꯅꯨꯡꯗꯨꯗ ꯑꯩꯅ ꯌꯥꯝꯅ ꯆꯥꯛꯆꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯑꯦꯗꯃꯥꯏꯔ ꯇꯧꯖꯕ ꯑꯗꯨꯒꯨꯝꯕ ꯑꯃ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯇꯥꯔꯗꯤ ꯑꯩ ꯍꯤꯖꯝ ꯏꯔꯥꯕꯣꯠꯀꯤ ꯃꯃꯤꯡꯁꯤ ꯇꯠꯇꯗꯅ ꯄꯟꯖꯒꯅꯤ 1994-1994ꯗ ꯚꯥꯔꯠꯀꯤ ꯅꯤꯡꯇꯝꯕ ꯐꯪꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯚꯥꯔꯠ ꯄꯥꯀꯤꯁꯇꯥꯟ ꯈꯥꯏꯗꯣꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ 1994-1994ꯁꯤꯗ ꯃꯥꯅ ꯁꯤꯂꯦꯠꯀꯤ ꯖꯦꯜꯗ ꯃꯤꯌꯥꯠ ꯇꯥꯔꯤꯉꯩꯗ ꯏꯔꯝꯕ ꯊꯦꯡꯅ ꯐꯣꯡꯉꯛꯄ ꯂꯥꯏꯔꯤꯛꯅꯤ 1937-38 ꯑꯗꯨꯗ ꯑꯣꯏꯔꯝꯒꯅꯤ ꯁꯕꯖꯦꯛ ꯇꯨ ꯀꯔꯦꯛꯁꯟ ꯁꯤꯃꯥꯏ ꯊꯝꯖꯒꯦ ꯏꯃꯥꯒꯤ ꯄꯨꯖꯥ ꯍꯥꯏꯕ ꯃꯤꯁꯤꯗ ꯑꯩꯈꯣꯏ ꯄꯥꯕ ꯗꯔꯀꯥꯔ ꯂꯩ ꯉꯁꯤꯒꯤ ꯃꯇꯝꯁꯤꯗꯩꯁꯤꯗ ꯃꯅꯤꯄꯨꯔꯤ ꯃꯣꯗꯔꯟ ꯄꯣꯏꯇ꯭ꯔꯤ ꯄꯣꯁ ꯃꯣꯗꯔꯟ ꯑꯗꯨ ꯑꯃꯨꯛ ꯍꯥꯏꯔꯒ ꯃꯦꯇꯥ ꯄꯣꯁ ꯃꯣꯗꯔꯟ ꯀ ꯍꯥꯏꯕ ꯁꯤꯒꯤ ꯈꯨꯏꯁꯤ ꯏꯔꯥꯕꯣꯠ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯈꯟꯅꯔꯤꯕ 87-89 ꯃꯇꯨꯡꯗ ꯐꯣꯡꯕ ꯑꯗꯨꯗ ꯏꯖꯔꯝꯕꯁꯨ ꯄꯣꯁ ꯃꯣꯗꯔꯟ ꯄꯣꯏꯠꯀꯤ ꯂꯨꯆꯤꯡꯕ ꯑꯗꯨ ꯑꯗꯥꯒꯤ ꯋꯥꯐꯝ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯃꯗꯨꯗ ꯏꯃꯥꯒꯤ ꯄꯨꯖꯥꯁꯤ 1942-43ꯗ ꯏꯔꯝꯕ ꯃꯇꯝꯁꯤꯗ ꯃꯥꯒꯤ ꯃꯤꯠꯌꯦꯡꯁꯤ ꯌꯦꯡꯕ ꯃꯇꯝꯗ ꯑꯗꯨ ꯎꯕꯤꯔꯅꯦꯕ ꯁꯩꯔꯦꯡꯁꯦ ꯍꯧꯖꯤꯛ ꯄꯨꯔꯥ ꯌꯛ ꯂꯥꯎꯕ ꯃꯣꯗꯔꯟ ꯄꯣꯏꯇ꯭ꯔꯤꯒꯤ ꯐꯣꯔꯝ ꯄꯣꯁ ꯃꯣꯗꯔꯟꯒꯤ ꯐꯣꯔꯝ ꯃꯦꯇꯥ ꯄꯣꯁ ꯃꯣꯗꯔꯟ ꯐꯤꯂꯝꯁꯤ ꯑꯗꯨ ꯂꯣꯏ ꯎꯕ ꯐꯪꯉꯦ ꯏꯃꯥꯒꯤ ꯄꯨꯖꯥꯁꯤꯗꯩꯁꯤꯗ ꯑꯩꯅ ꯍꯧꯖꯤꯛ ꯄꯨꯁꯤꯟꯖꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯃꯍꯥꯛꯁꯤ ꯉꯔꯥꯡꯒꯤ ꯑꯩꯅ ꯍꯥꯏꯖꯕ ꯋꯥꯔꯜ ꯄꯣꯏꯇ꯭ꯔꯤ ꯗꯦꯒꯤ ꯁ꯭ꯇꯦꯟꯗꯤꯡ ꯑꯣꯟ ꯗ ꯁꯣꯜꯗꯔꯁ ꯑꯣꯐ ꯗ ꯖꯥꯏꯟꯁ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯑꯗꯨꯒ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯤꯕ ꯃꯈꯣꯏꯁꯤꯡꯗꯨꯅ ꯊꯣꯜꯂꯝꯕ ꯌꯨꯝꯐꯝꯗꯨꯒꯤ ꯃꯊꯛꯇꯨꯗ ꯑꯩꯈꯣꯏꯅ ꯂꯦꯞꯄꯒ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯅꯤ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯅ ꯄꯨꯁꯤꯟꯖꯔꯛꯄꯅꯤ ꯀꯔꯤ ꯁꯩꯔꯦꯡ ꯑꯃꯈꯛ ꯊꯦꯡꯅꯩꯑꯕ ꯚꯥꯔꯠꯕꯥꯁꯤꯒꯤꯗꯃꯛ ꯑꯩꯅ ꯚꯥꯔꯠꯕꯥꯁꯤꯒꯤꯗꯃꯛ ꯍꯥꯏꯅ 1942-43ꯗ ꯏꯔꯦ ꯁꯤꯗ ꯃꯥꯅ ꯀꯔꯤ ꯍꯥꯏꯅ ꯏꯔꯝꯒꯦꯗ ꯃꯍꯥꯠꯃꯥ ꯒꯥꯟꯙꯤꯅ ꯃꯪꯉꯝꯕ ꯌꯨꯅꯥꯏꯇꯦꯠ ꯏꯟꯗꯤꯌꯥ ꯑꯩꯈꯣꯏꯒꯤ ꯄꯥꯀꯤꯁꯇꯥꯟ ꯍꯤꯟꯗꯨꯁꯇꯥꯟ ꯏꯟꯗꯤꯌꯥ ꯚꯥꯔꯠ ꯑꯅ ꯈꯥꯏꯗꯣꯛꯄ ꯅꯠꯇꯕ ꯚꯥꯔꯠꯁꯤꯗꯤ ꯙꯔꯃ ꯈꯦꯠꯅꯖꯔꯕꯁꯨ ꯖꯥꯠ ꯈꯦꯠꯅꯖꯔꯕꯁꯨ ꯍꯧꯔꯛꯐꯝ ꯈꯦꯠꯅꯖꯔꯕꯁꯨ ꯑꯃꯠꯇ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯕ ꯃꯪꯁꯦ ꯌꯨꯅꯥꯏꯇꯦꯠ ꯏꯟꯗꯤꯌꯥꯁꯤꯒꯤ ꯗ꯭ꯔꯤꯝꯁꯦ ꯚꯥꯔꯠꯕꯥꯁꯤꯒꯤꯗꯃꯛꯇ ꯍꯥꯏꯕꯁꯤꯗ ꯎꯕꯤꯒꯅꯦꯕ ꯃꯇꯝꯗꯨꯗ ꯏꯔꯥꯕꯣꯠ ꯍꯦꯖ ꯑꯣꯜꯔꯦꯗꯤ ꯗ꯭ꯔꯤꯝ ꯑꯣꯐ ꯏꯠ ꯑꯁꯤꯒꯤ ꯃꯇꯨꯡꯗꯅꯤ ꯄꯥꯀꯤꯁꯇꯥꯟ ꯏꯟꯗꯤꯌꯥꯅ ꯈꯥꯏꯗꯣꯔꯛꯀꯗꯧꯔꯤꯁꯦ ꯄꯥꯀꯤꯁꯇꯥꯟ ꯍꯤꯟꯗꯨꯁꯇꯥꯟꯅ ꯈꯥꯏꯗꯣꯔꯒ ꯃꯆꯦꯠ ꯇꯥꯔꯛꯀꯗꯧꯔꯤꯁꯦ ꯁꯤ ꯃꯍꯥꯠꯃꯥ ꯒꯥꯟꯙꯤꯅ ꯃꯪꯈꯤꯕ ꯃꯪꯗꯨꯒ ꯆꯞ ꯃꯥꯟꯅꯩꯕ ꯀꯔꯤꯒꯤ ꯃꯍꯥꯛꯁꯤ ꯖꯥꯏꯟꯠ ꯑꯣꯏꯔꯣꯏꯗꯧꯔꯤꯅꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯏꯕꯁꯤꯡꯒꯤ ꯃꯔꯛꯇ ꯁꯤꯅꯤ ꯑꯅꯗꯔ ꯑꯇꯣꯞꯄ ꯃꯥꯒꯤ ꯁꯩꯔꯦꯡꯁꯤꯡꯁꯤ ꯏꯆꯝ ꯆꯝꯃꯤ ꯗꯤꯛꯁꯟ ꯀꯩꯅꯣ ꯇꯧꯏ ꯑꯩ ꯇꯁꯦꯡꯅ ꯖꯤꯇꯦꯟꯗ꯭ꯔꯒꯤ ꯂꯥꯏꯔꯤꯛꯀꯤ ꯃꯔꯝꯗ ꯉꯥꯡꯒꯗꯕ ꯀꯔꯤꯒꯤꯅꯣ ꯁꯤ ꯉꯥꯡꯉꯤꯁꯦ ꯍꯥꯏꯕꯅꯤ ꯕꯤꯀꯣꯖ ꯋꯤ ꯑꯥꯔ ꯁꯦꯂꯦꯕ꯭ꯔꯦꯇꯤꯡ ꯄꯣꯏꯇ꯭ꯔꯤ ꯁꯩꯔꯦꯡꯁꯤ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯇꯧꯕꯅꯤ ꯑꯗꯨꯅꯅꯤ ꯑꯗꯨꯝ ꯍꯧꯖꯤꯛ ꯑꯇꯣꯞꯄ ꯁꯩꯔꯦꯡ ꯑꯃꯗꯁꯨ ꯃꯥꯅ ꯀꯔꯤ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡꯁꯤꯒꯤ ꯃꯔꯝꯁꯤꯗꯩꯁꯤꯗ ꯐꯖꯅ ꯏꯔꯝꯃꯦꯕ ꯗꯤꯁ ꯏꯁ ꯅꯣꯠ ꯑꯣꯟꯂꯤ ꯃꯩꯇꯩ ꯅꯨꯄꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡꯁꯤꯒꯤꯗꯃꯛꯇꯁꯨ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗ ꯆꯤꯡꯕ ꯑꯃꯗꯤ ꯏꯔꯝꯃꯦꯕ ꯅꯨꯄꯤꯁꯤꯡꯁꯤ ꯄꯣꯛꯑꯦ ꯃꯃꯥ ꯃꯄꯥꯒꯤ ꯃꯥꯒꯤ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯗꯨꯒꯤ ꯃꯈꯥꯗ ꯂꯩꯔꯦ ꯃꯌꯨꯝ ꯄꯥꯜꯂꯦ ꯃꯥꯏ ꯃꯌꯨꯝꯗ ꯂꯩꯔꯒ ꯍꯁꯕꯦꯟꯗꯨꯒꯤ ꯄ꯭ꯔꯣꯇꯦꯛꯁꯟ ꯃꯈꯥꯗ ꯂꯩꯔꯦ ꯁꯤꯅ ꯑꯗꯒꯤ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯁꯤꯗ ꯆꯠꯅꯔꯤꯁꯤ ꯀꯔꯤꯅೋ ꯅꯪ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯃꯄꯥꯟ ꯊꯣꯛꯀꯅꯨ ꯊꯣꯡꯒꯥꯟ ꯋꯥꯡꯃ ꯂꯥꯡꯒꯅꯨ ꯁꯨꯃꯥꯡꯁꯤꯗ ꯆꯠꯀꯅꯨ ꯅꯪꯕꯨ ꯁꯤꯗ ꯂꯣꯏꯗꯧꯔꯕ꯭ꯔꯅꯦ ꯀꯥꯏꯅ ꯃꯥꯅ ꯃꯤꯄꯥꯏꯖꯕ ꯑꯗꯨꯒꯨꯝꯕꯒꯤ ꯁꯩꯔꯦꯡꯒꯁꯨ ꯌꯥꯎꯔꯤꯕ ꯁꯤ ꯍꯧꯖꯤꯛꯁꯤꯗ ꯌꯥꯝ ꯀꯟꯅ ꯀꯩꯅꯣ ꯇꯧꯅꯔꯤꯕ ꯊꯤꯝꯅꯦꯕ ꯂꯧꯈꯠꯅꯔꯤꯕ ꯁꯕꯖꯦꯛꯅꯦꯕ ꯑꯗꯨꯅꯅꯦ ꯑꯩꯅ 1941-42-43ꯗ 44 ꯑꯗꯨꯗꯩꯗ ꯏꯔꯥꯕꯣꯠꯅ ꯂꯣꯏꯅꯃꯛ ꯌꯨꯝꯐꯝ ꯊꯣꯟꯕꯤꯔꯝꯃꯦ ꯍꯥꯏꯔꯤꯁꯦ ꯁꯤꯒꯨꯝꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯃꯥꯒꯤ ꯄꯨꯖꯥꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄꯥꯕꯁꯤꯗ ꯗꯔꯀꯥꯔ ꯂꯩ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯣ
सिग मरी लेना मुसु करी तौरखेदा करी गुमदा मणिपुर ngasi ngasi ju thoiba ekhoi gi wathok lanthok se sigi maram ni sumagi wakhal ma lermone mak lermadi kana khalle je khun maram di irabodna hai wa phum magi sering di yaw le ba lol ga tambe ne hai di hai ri bane kari gumba lebak amagi manungda ngam khai amagi manungda hor phum manade lining manade haidana ko pun lebe yaroi haitaradi madudagi hena lanba wafam ware amatta leiroeba aduma ware tudi miwe ba haiba kunai sina khanreba asengba chumba nusiba haibiski mayok to yene simagi imagi pojagi sharing sti yawrine so we need to read it again si lyric se amugan pabi hoga lebo fabna e pawam su tamjarge Jitendra si nungai ba pagdam ne dum hajege haji haiba lyric si imagi puja si modern Indian classic loan khudim ke haji Sahitya Academy ne recognize tabam sakhang ba loan sing sigi local le modern Indian classic oi ba kari like oi bi ya no imagi puja si ya na form bane mase English to ler bani adoration of mother haidna khoi tamo sanas uman dana handoga laisu kesu tang ban til pacham yangi kitane so si sam tani aduna manipuri di su pabiraba adu English ki version su pabiraba ani si punna undung study ta boi bio kyamu gyam ne phajoge aise aduna sine na hajra aduna giant poet hai tardi ai irabo itatna ai puja tawje tasengna मखोई ने चुरम्ब मई से मोई मई की मैरा की मसक ने हानि सुला हजर के मोई से कह दूँगा मुट पर नाई दर मैरा ने मोई ने चुरम्ब मैरा से मथंग मी में दब मैरा चम के मथंग लापने लेहौरी कोई पनमुख से महाग ने सुखल मैरा दुगी मखा तरपा मैरा मचा सिंधुनी अदुनदी मखोई सिंधुगी सोल्डर मखोई दुनी सोलंब युमफम दुद लेपगा हेन वांगब थाकता पुखतनबा अखोइन मणिपुरी शरींग होना बताए अदुना ngaranggi standing on the shoulders of the giants haina world poetry day gi theme do madumune ko ngasi dugi khunam de ko li se ngasi Jitendra na puthora iba lyric se adum pabe yar nei ngachin ya nan bani yumni salamon su kupna par bine aro kona mongon su aina ningba wapom khara dumai phongdok segani hojik aroi boy na ngarang su e haijebani hojik ta dam su hainingi maramdi shaireng amadi sahitya bi karino sum khallurga ekhoi gi hindi de tatna haina badu simok su haire ngarang lusin jebani ngasi lusin jage जिसका कोई नहीं है खुदा है उसका यारों मरुप सिंह कनामतन लेजिद्र पर महा की दमुक्त ईश्वर ले रही है ईश्वर को ले रही बरा हो क्वेश्चन हम लेंगे अदुना कनामतन लेजिद्र पर महा के ईश्वर लेत्रबा ईश्वर बावना माबु हुंदो पिरबा अदो इताडी कना करीदी लेकिन साहित्य मसुंग सेरेंगदी सोइदना तोल तारो महा के दमुक्त लेगनी शिनी ngasi Jitendra na phungthorse adum lehogini sahiत्य amadi sereng bese mi bi atinek le makai dum lekini ishwar leitresu sahiत्य sereng legini adun congratulations Jitendra mai pa ko obiu makha matung desu apa pa sereng lari putu piro yang par mo ko jere tagatchari kasigi अखंड बिथुंगी वारोल पिबी केबा मिंगोइना पंजरबदा नोमाइटिन किरण कुमार नमो किरण कुमार ने आन फजबा हाय पिबी रबि दा थागचरी लोइना मथंगी थोरम सिदी नसिगी अथोइबा मिथुंगी वारोल लोखसनबगी तंजा दुलाए नसिगी अथोइबा की फमफम लांग लेंसिन बिरिबी मिंगोइना पंजरबदा प्रोफेसर कोइजम शांतिबला देवी President the Cultural Forum Manipur na ngasigi sigumba market athoi ba mithungi warol tibi damak damak ta haijeri ngasi
Manipur Sahitya Samiti Thaubalna Sinduna Masigi Banner Makhada Jitendra Kshetri gi Sairengi Lairik Achumbagi machu Lairik asi Phongbagi Thauram asida Daida Lengsin Biriba Sing Kai Khumnazaraba Thauram mapu oina lengsin biriba Wing Commander Akoijam Jitendra Manipuri Sahitya Samiti Thaubalgi President ki Thau Ubiriba Aduga Haujikta Koigi Guest of Honor gi Oiba Warol Thambiramba Nongmaithem Kiran Kumar Singh President Manipuri Literary Society Imphal Amadi Lairik ki maramda yamna marik chumba warol thambiramba Oza Gai Khumnazaraba Salam Tomba President Quad Writers Moirang Ayoza Ahumbo Ahamba Makta da Gai Khumnaba Usari Nolukna Bhakti Taujari Khurumjari Amadi Mangda Lengsin Biriba Thoidokna Koigi Thaubal Maikaidagi Lengbirakliba Sahitya Samiti Sigi Maru Oiraba Member Sing Amadi Atopa Sangstan Singi Koigi Thaububiriba Kaya Sulengsin Biri Aduga Satra Kaya Amasu Akoi Uzai Aina Masi Panjarubadi Makoigi Su Yamna Maru Oiba Ama Koi Satra Singi Su Sigumba Sahitya Thauram Masi Yaubagi Yamna Maru Oiba Tangkak Ama Oirakpara Haibatu Thamjabani Ai Punamakpu Ikai Khumnaba Usari Loinana Koigi Tungda Mai Bhagat Assamdagi Lengbirakpa Ai Uzari Sumaina Asigi Thauram Asida Lairik Phongbagi Jitengi Thauram Asida Lengsin Biriba Thoidokna Ikai Khumnazaraba Punamakpu Ai Ikai Khumnaba Usari Koknona Khurumjari Thauram asida Ai Hakpu Itik Chajadraba Haiba Tare Aibu Chief Guest oina Phambagi Khudong Chaba ama Manipur Sahitya Samiti Thaubalna pibiba se Masigi damaksu aingonda laman tonsinjere haibadi Phamliba Daida Phaminajariba Punamaksinga se Aigidi Yamna Akoigi Aigi Guru Sing Oiba Yaba Haiba Tare Haibadi Oza Salam Tomba Makta Sahitya gi lamda Ozada Koina Khangdaba Kaya ama Tanajariba Ozani Aduga Amuk Koigi Oza Kiran Kumar Su Mamangi Manipuri Language Advisory Board Committee gi convener Oibiramba Hauji Su Manipur State Award ki Chairman Oibiriba Ozani Yamna Sauba Thaudang Lawiriba Aduga Oza Koigi Akoijam Jitendra Yamna Maru Oiba Akoigi Thaudang Kaya ama Lauramaga Haujikna Sahitya da Sangsila Aba Tugumba Ozani Aduna Aingonda Bibiriba Sidi Aina Asum Khanjabada Nupigi Mafam ama Haujikta Oza Kiranna Takbiramba Tugumna Irabotna Nupibu Nungsikhiba Nupigi Mafam ama Pikiba Tugumna Akoi President Haktani Oza Tombasu Quad Writers ki President ni Oza Kiran Kumar Manipuri Literary Society ki President ni Aduga Oza Diben Thauram Mapugi Adumak Laibire Ada Masida Aingonda Chief Guest oina Akoigi Lanthokpiba se Masi Nupi ama Yaubasi Nupibu Thagatpa oina Chief Guest oina Thamsi edana Manipur Sahitya Samiti Thaubalna Khanbi Khallaga Thambirakpani edana ai khanjai ai di matik chajadaba sida aina Chief Guest oina laibasigi aina phongdokjabani Lairik sigi maramdadi ai karisu haninga lejade haujikta su phangjabani hana pajakhiba phangjakhiba lejade ana oza tombana yamna marik chumba oza gi di akoigi Sahitya gi mityeng da dang nattaba philosophy gi oiba mityeng ama khakta gi su yengakpagi oza gi yamna kuppa dugumba literary criticism gi masak ama oza da lei ozana he ai gi lairik makta da su ozana haibirakpase aingonda
ꯑꯩꯈꯣꯏꯅ ꯈꯜꯂꯨꯗꯕ ꯑꯃ ꯑꯣꯖꯥꯅ ꯄꯨꯊꯣꯛꯄꯤꯔꯛꯑꯦꯗꯅ ꯈꯟꯖꯕ ꯑꯗꯨꯒꯨꯝꯕ ꯑꯣꯖꯥꯅꯤ ꯍꯧꯅ ꯌꯥꯝꯅ ꯃꯔꯤꯛ ꯆꯨꯝꯅ ꯖꯤꯇꯦꯟꯒꯤ ꯃꯔꯝꯗ ꯐꯣꯡꯗꯣꯛꯄꯤꯈ꯭ꯔꯦ ꯑꯗꯨꯅ ꯂꯥꯏꯔꯤꯛꯀꯤ ꯃꯔꯝꯗꯗꯤ ꯑꯩ ꯆꯪꯁꯤꯟꯖꯔꯣꯏ ꯑꯩꯅ ꯅꯨꯡꯉꯥꯏꯖꯕꯗꯤ ꯑꯩꯈꯣꯏꯅ ꯊꯧꯕꯥꯜꯒꯤ ꯑꯩꯈꯣꯏꯒꯤ ꯁꯥꯍꯤꯇ꯭ꯌ ꯁꯃꯤꯇꯤꯁꯤꯅ ꯄꯥꯡꯊꯣꯔꯛꯄꯁꯤ ꯑꯍꯥꯟꯕꯗ ꯃꯁꯤ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠꯀꯤ ꯃꯁꯥ ꯑꯃ ꯑꯣꯏꯅ ꯂꯩꯔꯝꯕꯅꯤ ꯃꯁꯥ ꯑꯃ ꯑꯣꯏꯅ ꯂꯩꯔꯤꯉꯩ ꯃꯇꯝꯁꯤꯗꯒꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯝꯅꯔꯛꯑꯦ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯣꯖꯥ ꯏꯟꯗꯤꯔꯥ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯅꯤꯉꯣꯝꯕꯝ ꯁꯨꯅꯤꯇꯥ ꯑꯗꯩ ꯁꯨꯅꯤꯇꯥꯒꯤ ꯃꯅꯥꯎ ꯏꯕꯦꯝꯃ ꯁꯨꯔꯃꯥ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯁꯤ ꯑꯗꯒꯤ ꯅꯤꯉꯣꯝꯕꯝꯒꯤ ꯑꯩꯈꯣꯏꯒꯤ ꯁꯩꯇꯕꯇꯤ ꯂꯩꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯏꯕꯤꯁꯦ ꯑꯩ ꯅꯨꯄꯥꯗꯤ ꯄꯟꯖꯗ꯭ꯔꯦ ꯃꯁꯤ ꯑꯩ ꯍꯥꯏꯖꯔꯛꯈꯤꯅꯤ ꯍꯥꯏꯕꯗꯤ ꯅꯨꯄꯤ ꯑꯏꯕꯤꯁꯤ ꯑꯩꯈꯣꯏ ꯊꯧꯕꯥꯜꯒꯤ ꯀꯩꯅꯣꯁꯤꯗꯩꯗ ꯌꯥꯝ ꯇꯣꯏꯅ ꯆꯠꯆꯕ ꯑꯗꯨꯒ ꯃꯗꯨꯗ ꯄꯨꯟꯕ ꯑꯗꯨꯅ ꯁꯥꯍꯤꯇ꯭ꯌꯁꯤꯗꯩꯁꯤꯗ ꯍꯦꯛ ꯍꯥꯏꯅꯩ ꯁꯣꯝꯗ ꯃꯅꯤꯄꯨꯔꯗ ꯅꯨꯄꯤ ꯑꯏꯕꯤ ꯃꯇꯝ ꯑꯃ ꯁꯤꯙꯔꯨꯔꯕ ꯃꯇꯝ ꯑꯃ ꯂꯩ ꯃꯗꯨꯗ ꯊꯧꯕꯥꯜ ꯃꯥꯏꯀꯩꯗ ꯅꯤꯉꯣꯝꯕꯝ ꯀꯥꯡꯕꯨꯗꯒꯤ ꯁꯨꯔꯃꯥ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯩꯇꯕꯇꯤ ꯁꯨꯅꯤꯇꯥ ꯃꯣꯏ ꯊꯣꯛꯂꯛꯄꯁꯤꯗꯩꯁꯤꯗ ꯑꯗꯣ ꯃꯗꯨꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕ ꯑꯃ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌꯅ ꯋꯣꯛꯄ ꯇꯥꯡꯀꯛ ꯑꯃꯈꯛ ꯂꯩ ꯑꯗꯣ ꯃꯗꯨꯒꯤ ꯃꯥꯡꯖꯤꯟ ꯊꯥꯕꯅ ꯑꯩꯈꯣꯏꯒꯤ ꯁꯤꯃ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯌꯦꯡꯈꯣꯡꯒꯤ ꯁꯤꯃ ꯏꯟꯗꯤꯔꯥꯅꯤ ꯑꯗꯨꯅ ꯌꯥꯝꯅ ꯍꯣꯠꯅꯕ ꯀꯟꯕ ꯑꯗꯣ ꯅꯍꯥꯟꯃꯛꯇꯗꯁꯨ ꯑꯩꯈꯣꯏꯅ ꯁꯃꯤꯇꯤꯒꯤ ꯊꯧꯔꯝ ꯑꯃ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯃꯤꯒ ꯄꯨꯜꯂꯒ ꯃꯗꯨꯗꯩꯗꯨꯗ ꯐꯣꯡꯗꯣꯔꯛꯄ ꯖꯔꯅꯦꯜꯗꯨꯗꯩꯗꯨꯗ ꯌꯥꯎꯔꯤꯕꯁꯤ ꯁꯃꯤꯇꯤꯁꯤ ꯂꯤꯡꯈꯠꯅꯕ ꯁꯃꯤꯇꯤꯁꯤ ꯑꯣꯏꯅꯕ ꯍꯣꯠꯅꯔꯛꯄ ꯃꯗꯨꯗ ꯌꯥꯝꯅ ꯆꯥꯎꯅ ꯊꯧꯗꯥꯡ ꯃꯗꯨ ꯀꯃꯥꯏꯅ ꯃꯗꯨꯗꯩꯗ ꯁ꯭ꯇ꯭ꯔꯒꯜ ꯃꯌꯥꯝ ꯇꯧꯕ ꯑꯃ ꯌꯥꯎꯔꯤ ꯑꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯃꯈꯛꯇꯤ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯖꯨꯒꯦꯁꯣꯔ ꯋꯦꯈ꯭ꯔꯥꯒꯤ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣꯁꯨ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯃꯥꯅꯁꯨ ꯅꯍꯥꯔꯣꯟ ꯑꯩꯈꯣꯏꯒꯤ ꯊꯧꯕꯥꯜꯒꯤ ꯁꯃꯤꯇꯤꯁꯤ ꯂꯤꯡꯈꯠꯅꯕ ꯍꯣꯠꯅꯔꯛꯄꯗ ꯂꯧꯔꯝꯕ ꯊꯧꯗꯥꯡ ꯃꯌꯥꯝ ꯑꯃ ꯄꯤꯕꯤꯕꯗꯨꯁꯨ ꯑꯩ ꯊꯦꯡꯅꯖꯩ ꯑꯗꯨꯅ ꯅꯨꯄꯤ ꯑꯏꯕꯤꯗ ꯅꯠꯇꯅ ꯊꯧꯕꯥꯜꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯦ ꯑꯩꯈꯣই ꯂꯩꯈꯤꯗ꯭ꯔꯦ ꯑꯣꯖꯥ ꯔꯘꯨ ꯂꯩꯁꯥꯡꯊꯦꯝ ꯔꯘꯨ ꯂꯩꯁꯥꯡꯊꯦꯝꯁꯤꯁꯨ ꯑꯣꯖꯥꯅ ꯃꯁꯤꯗꯩꯁꯤꯗ ꯆꯤꯡꯗꯅ ꯃꯅꯤꯄꯨꯔꯒꯤ ꯀꯕꯤ ꯁꯝꯃꯦꯂꯟ ꯈꯪꯗꯦ ꯑꯗꯒꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭य ꯄꯔꯤꯁꯠꯀꯤ ꯊꯕꯛ ꯈꯪꯗꯦ ꯑꯗꯒꯤ ꯀꯜꯆꯔꯦꯜ ꯐꯣꯔꯝꯒꯤ ꯈꯪꯗꯦ ꯅꯍꯥꯔꯣꯟ ꯁꯥꯍꯤꯇ꯭य ꯄ꯭ꯔꯦꯃꯤ ꯁꯃꯤꯇꯤꯒꯤ ꯑꯗꯒꯤ ꯁꯣꯝꯗ ꯔꯥꯏꯇꯔ ꯐꯣꯔꯝꯒꯤ ꯈꯪꯗꯦ ꯑꯣꯖꯥꯅ ꯌꯥꯎꯗꯕ ꯂꯩꯇꯦ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯗꯨꯅ ꯃꯗꯨꯗ ꯁꯣꯝꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯌꯦꯛꯄ ꯀꯥꯡꯕꯨꯁꯤꯒ ꯐꯥꯎꯕ ꯄꯨꯟꯁꯤꯟꯅꯔꯒ आर्ट कॉलेज का पुल्लगा मधुदा कवि सम्मेलन पांथोकनबा होटनबा यामना ऑर्गेनाइज तौबा वेल ऑर्गेनाइज तौबा दुगुंबा ओजानी रघु लैसांगथेम अनमा लैखिद्रे अदुना थौबाल माइकै सिदा लैरिबसे हौजिकता ओजा अखोइगी ताकपिरमी ओजा कन्वेनर ओइबिरम्बा ओजा किरण कुमार नसु अदुना रघु लैसांगथेम लैरि अदगी अखोइगी सुनीता निंगोमबमसु एकाडेमी अवार्डनी अदा सैरेंग सिदैदा अखोइ खेत्री राजे लैरि सुमाइना अखोइगी यामना सैरेंगी माइकैदसु यामना चंगसिलकपा दुगुंबा मागी थौबालगी केनुसिमा अखोइ साहित्य सिदा यामना काथोअबनी हाइबसे आई मदुमा थमजगे अदुना जितेनसु अखोइ मसिदै सिदा चंगसिलअगा यामना मरु ओइबा साहित्यगी केनु सिदैदा सैरेंग अमा पुथोकपिरकपसे मसिगी नुंगाइबसि आई समितिदा थमजबनी औना समितिना मदु चिंथोकपिरक्तना अखोइगिया मणिपुरी साहित्यदा आइबा अमा थौबाल माइकैगी कवि अमा हिंकटले हाइबसे मसि आई मा यामना नुंगाइजै अना साहित्य हाइबसिददी अखोइदा प्रोफेशन हाइबा अमसु खाइदे अदुगा सही हाइबा अमसु लैते मतम हाइबा अमसु लैते पुनमक्सिंग असे अमत्ता ओइना कोनसिनबा अनंगारांगी वर्ल्ड पोइट्री डे गिदा अखोइ ओजाना ताकपिरमे ओजा किरणना ताकपिरमे अन मदुगी मखा आइना सुम येंगजबदा अखोइ छात्र मयाम अमा आइबा थोगलकपा अदा सैरेंग पाथोअम्बा जीपी कॉलेज की छात्री मयाम अमा थोगले यामना नुंगाइजै औना पिक आंगांग ओइरिबा मखोइगा
maduda mayamna yamna Zains hai tare wazana haibas minor Zains haigadra Academy Award Pangaba Irungam Dibian Kangde amag Loina Magla Ibasingse Masi level amadale minaba Yamna Nungsiba level amadale minaraga Satri Sindo Mupava Adagi Atugumba Mayamna Akwegi well established Tauraba Kabi Sinduna Sukarim Takaludaba Atugi Nungaiba Amaka Akwegi Saita Haibasina Miyoibada Piban Aduna Matuki Miyoibada Piriba Nungaibagi Masakto Haurik Akwegi Sidasu Densing Biriba was our wing commander Oina Matam Kuina Akwegi Lebaki Seba Tawiramba Adugumba Akwe was Aina di Wazatum Hajare Akwejam Kanu City Vendresi wing commander Oina Yamna Kuina Adagi Amuk Babagi Bhakta Moina ay zagi kanusi yamna taje koigi oza tampak akoi jam ram lam palte akoi lemina jaram ba oza kaka ka wimanati oza tampak lemane he oza gi wari si tambi bani yamna nuai jai adubu sahita da koi level se amata oina ada sat khare koigi Jodha Chandra Sanasam doctor oina koina yamna nungsi jaba ado yamna maduda laiba na sakhang naraba dugumba Jodha Chandra do akoi thangada sairing paba satpa matam sidai sida amatta oina maduda hida tominnabagi mada kamaina no khangde thakse loina mak kumdhaminarakpa tamo Jodhagi awang ba keno ma khakta leirambado kumdhare ade akoina tamo Jodhagi keno do lamu badawna sumaina saita sina miyoibagi magi profession se masi loina lokthokraga adagi sahi sisu lokthokraga amatta oibagi nungaiba amakha akoida phangni auna sugumba phangni ba sidai sida jiten gi sairing ama phonga aga sangsin na ba khotnarak ba se masini aina yamna nungai jeri ba si na masida sangsin lak ba sidai sida aina taramna oksai adubu sairing si aina phangba matam sidai sida yengjaba sida koi 1994 dagi irak pasi masima thengna jai ani yamna nganna ire dana aina khanjai ana 94 dagi ira agadi akoina saireng si yamna nganna phongam ba yabani dana ada yam kuina lepu bagi tangkak amakhak leigre aduga somda leiriba aigi magi ai bagi oiba asin ba su leiramba yai sida magi kano si piri basida MA English adai MA education aduna B.Ed college da yamna chinba thogai ma puduna leiba maduna saireng da onsin ba ngamamda basu yai adubu somda English literature da tam sangak panina maduda changa abanina sangsin ba haurabanina sahitya gi keno sidai sida akoi somda translator ama oina su adagi creative writer ama oina su sangsin ba yabagi khongthang se thangjin ba hobira abanina lepi ganu haibase masima ai thamjari yamna saireng si ai khara ama ni paba matamda yamna nungai jabasu phaujai ado oza khoigi oza tombana yamna marik sumna masi ki matang da so haibikre ado oza na takpi ba masu summi akoina ngasai free verse da iba yamna nungai ba nghaktang khotpada nungai base masigi saireng da nungai haibasu yate adagi lai haibasu yate haibaduni lai su lai lu su lui haibado saireng gi magul ma tongana leigre aduna maduda khoigi oza tombina takpi haibado summi bani ozana khoigi magi saireng gi tongan ba makhal mayam ama inana ba hotna ba se ado Manipuri saireng da hoji akoina kai ba thiba wari mahakai ba ma thambira me angahalna adi mathangda kanana mahakai ba akoi try tawri ado za kamini na khara changsin na ba hotnari ado za kamini na changsan ba sisu khamba thoibi gi wari da dang oina oiri aduna akhoi gi oiba creative tagi puthokjaba hanagi leiramiba wari sinatabada phawba akhoi semba ya ada mahakai ba wali ado mahakai ba dai khanda kai ba ada masi sangsin ba ya ba lambi mayam ama saireng da phongto aga leiri base masi pai ba ingam ngam na de masi kharati adumak pai nei akhoi yari pok thambal gi wari da oza yari poki aga
Nandakishore or Manega Mana Sanction Bilami Sumaina Kogi Isima Benu Bela Benu Kanona Saitabatina Akui Mainu Boragi Z Kandakaibu in a Pusalakna Pohodari Hana Akui sailing Hibasida Sida Atian but sailing the Tang Tana Dana like Banata but the Tongan Belay Hibase Masi Tambiram Base Yamnanungai Adu Masigi Awat Basisu Aina Kogi Waza Salam Tom Basi Magi creative Luinana criticism Animakta Aduga translator Wazaki Makunsi Yamna Yamba translator Oinasu creative Oinasu criticism the su Yamna my partner Sangshin Bawazani Akwini Ikai Kunazariba Adu Wazana Masigi Award Base Yengaga Ziki Kandakaiba Dagi Mahakai Sing Base try to Vibaya Yadana I Wazada Asasi Tamzaribani Wazawiki Amuktung in Basi Akui Namna Bohona Zaki Habase on Sigi Award Pa Ama Laibase Ado Housing and how will be Aiba Karak when a Sinkot Pasani and how will be Aibase Kui Tangarum da Mayamna Kui Yuba Puruskar say Tangata Yambal Oina Tole on Akui Yali Boktagi Akui Rameso lady my Yuba Puruskar Smina Kui Sangshin Base a generation to generation Kamaina Akui Kutang Lamjin Tamamba Masangi and the Maduki Matang do they do that Akui was a Kanona Sangshin Lapasiam Nanungai Adubu Wazana Takiba to Maina Sida Akoina Kalu daba Maka Kalu daba Wahayota the Pabanungai ba Sigi and Wasimadi Wahi Sus the Wahiri Habaseoza Domana Takiram Basi Adamasi Aina Daglauna Laiksi Hek Five Matam Sida Smina Daglaw Paktupada Aroibagi saying say in the time Chinese Ningola than a Daglaw Taba in a Kainone Chinese Ningola Sibu Lam the Gatsatu Bazat La Jitendra and a Kalu Lam the Zaturaga Chinese Ningola Gig and Onga Tara Ibradan Aduga Yemurakan the D I couldn't Corona is saying say COVID is saying say EU high COVID is saying say I know that I soon power Sumi saying Hibase, peeling out ready, Kaidon the Kutaba Yati, Auna, intellect Hatana saying oil the Yadi, Aduna, Mayamna di Kobit Siamna Inay, Ado Aina Sib, how Kobit is saying Ibungamdi. I want the power of the pill out the Karino Hibada, no Itabana Hian Kiba, the Gib Matugi Karino, Kangong Kangdaba Maduna, I saying oil Uyati, Ado Sida Yamna Lina, Jitendra, Chinese Nimona than Elam. Ada Akogi Magis Sinada Queen Madugi blame Tauhiba Moina Adu Tauraini Ata Tauraini Madugi Yamna Nuaitabo Wakan Mayam Domana Madu Dagi Latoga Wuhan Dagi Santori Hybagido Madu de to the Yamba Pira Aga Akoi Corona Manipur da Oi Hiba Piba Mama Yamna Honganba Culture Gi Tabak Mayam Mamada Samzil Lakpa Adagi Bagi relation da Samzil Lakpa Sigi relation Sida Laptok Narakpa Sumaina Yamna Asukimatic striking Ojiba Matam name Aduna Madu Chinese Ningola Sida Yamna Nuaina Yamna Akogi Magi Wahi Kanbagi metaphoric Oibagan Singse Masit Tingna Basi Aina Numai Zibani Aduna Siding Si Wahi Laire Wahi Kale Hibase Masi Wazana Zatumana Takiram Basima Yamna Zumbani Aduga Amu Magi Saidi Magi Kogi Saidingi Zida Yamna sensibility Galuinana Aikoida Aigi Ganose Aingunda Pilta than a Hek Yataba Aduga Madugi Puxin Sing Baga Hibase sincerity or Baga Hibase Masidi Atum Zumbani Hogi was a convener Akogi former convener na Takiram Bada Irabot ki Imagi Pujasi modern classic oina India ki modern classic ki manung da challe dana Takiram Basi Yamna Nungajai Ado Akogi Yamna Laibak Pabani Manipuri loan ki Yamna Laibak Pabani Adobu Matu Day to the Lairi Base Akoina standing on the soldier of giants than high Besida Kamal Hairo Akoina Adagi Irabot Hairo, Irabot ki Imagi Pujana,
aduki matik ai Bharat ki maduda classic oina khalliba dugi marumdo mada second world war gi mayam ama mangonda thingna gi bagi yam yauri eba mada bom machet pairakpa dagi migi sadongi nongju ga haidana mana sadong duna nongju nongoina ga churakpa sugumba onthokpa imagery mayam ama irapot na piri masi irapot na maga hatheng na dana kaidong de ibanga moy mangonda hatheng na ba mana magi life sidai sida Manipur gi matamdugi oiba seba mayam ama rajniti gi asoiba adagi maduda karamna Manipur se kadai da thamba gai akoina hojik Manipur da na platform ama leiraga lepa phangi basidi aikoi irabot ki magi yam zawba kathokpani ana magi Purvanchal Pradesh semba mada maduda irabot na hek yetlamdraba adu oiragadi aikoi Assam ki district amada soidana leirumgani Assam ki district ama oina leibado madugi mayok ta irabot na kanno khotna gibado madu mana field tarakandani auna adu maina akoi gi kamal gi magi madhavi da khangde lei parengda kharadang thamambasida aikoi da asuki matik phauribasi akoi gi thamoida yauribase hoji kamal side kamal ki saileng ama paba matamda kamal ga khoi ga wari sanari adu madhavi ga khoi ga wari sanari masi kari gino hai taragadi kamal da magi matam dugi oiba amang asengi mayam saithing mayam do aduga bangla lon tamakpagi aduga Manipuri lon sibu ma khoi gi Manipuri sahitya da sizin na bagi kamaino khotna ka dagi haiba sidai sida yamna sauraba thaudang laukhiba masamak inthokdana mapa siba matamda sanghan khidaba sangoi da leihallaga kamal si sangoi da lehalli mapa siba da sohande aduna di mana irakpa matamda soidana magi thamoi da phauri ba chaina do madu magi saireng singda mami tarakpani ana irabot ki da su Dimapur haiba saireng ama yawuni Dimapur haiba saireng sidai sida akoi gi sigraba poloi bidadana phungraba mi singse hantoaga maduda poloi raga moigi sorat sonba khotpa moigi irabot ki party ama semi adu semi ba party duna adum poloi ba sorat sonba kari kara loina moina paisa dinghandabagi sigi chatnabi ama madugi thaudang chauna seba ama tawrami bani adu madugi Dimapur dana piri batumak irabot masana field da taraga tawrami bani aduna masigi mawong se masi akoi sidai sida uriba Jitendra gi saireng singsida oja tombana takpiramba sida haujiki achumba mangakpa ai saireng gi kano singsida di oja na yam phajan takpirame aduna achumba mangakpa haujiki samaj sidai sida lairiba ai bagi wanun pibi bada su hai ako ai basi khara optimist oibra meeting da haibadi mana hairi aikoi haujik ngangi se chindana mangangba pukningdana ama khanba tausinnaba maikhum upa adugumba mi ngahakta oina aibana uiyaba Jitendra na ubase adu masi karina no hai taragadi mana thengna rubana ne aduna matu mayam do thengna rubadagi magi saireng singsida miyoi base masigi achumba masak ama asengba miyoi ba haibado madu muktang oihanningbagi apamba makhak ki khongchat se satpa haurakpani dana ai khanjai aduna satpa hauraiba khongchat sidai sida pabada yamna nungaiba akoi romantic saireng gi mawongda magi khutphong doksi wahai wata semaga thambasi madumda adugo wakhallon dana khara modern oiba adugumba aduga khutphong doksi dana romantic pare saireng da phongdo ibagi magi style gi keno du dai da chatpasi maga aina saireng amani yengbada thengna jabani aduna asigumba saireng adagi yamna nungsiba saireng yauri akogi khungangda sinta gi sanabunga haibase akoi khungangda haurakhiba khungangda chaurakpa aduna khungangi punsi haibase tapna hujik sum mangsilakpa haujipu kadai da khungang leirigen thawang da challe khungang leitre yumgi yum makta ahangbulam leite
oza tombo hoirom chatle adum oza matam amada mamang da phangbodo hauji kaisu phangdi Bisempur da kadai da khungang gi punsi gi kari le amata leitre loina mak urbanization oirakpa aduna urbanization oirakpasina aibada yamna ingna tapna lairamba punsi do madudagi mangakpadugi awaba adugumba tengtha kholamaga yawuse masi yamna aina nungai jaba aduga matugi yamna phajana phungtokpase masi thengna jabani ana hena ai sangnasu lawjararoi khara sang akoigi ai lairiki maramda su thoina no tawsu na chade aduna yamna maru oiba akoigi saireng haibase yamna luba kala amasu oiba yamna laiba kala amani su khanba adugu saireng da akoigi sangsil lagadi aigi punsi gi awa na punamak saireng na di mi akoigi isona manangbu koino to widraga su saireng na di nangbu hikta oja campaigner na haibi khibadu saireng na sahitya na di nangi mateng pangkani haibado madumak akoi saireng da sangsil lagadi awa na punamak kawgadawibani aduna jiten gi punsibu yenga iba mi eng samaju yenga iba mi eng se kharaga hena luthana kharaga hena amuk mathang leptana chatharakani haibase thamjaraga masimaksu isona pibiba oisanu haibase thamjaraga ai akogi thawal Manipur Sahitya Samiti thawalna yamna chaurba thodang ama lawidana akogi aiba ama puthokpirakpa aduga mathang su puthokpirakani haibase thamjaraga ai punamakku khurumjari Tagachari nasigi athoiba mithungi waron bibi Professor Kuijam Santibala Devi koigi thoromase mapung oina pung ani lansan gre koigi chapchaba thoromgi mapung medu ore dupunmak tekta kaidana thoromase bu yaubiba kwai punong pusu thagachabaga loinana haujikte khoi president gi waron ki matamasi yokselakle loinana asigumba marak sida Yang famda thamjaning bamdi haugiba to lairik phongba singdadi president ada chief guest of honor singda ikoi lairik si khudol tawjabani haji ham takpi khibaduni lairik ki maram dadi khoi thuidon tawjadri adana adubu masigi khudong chadabasi lairik sina akoi matam chana akoi gi khutta leitaba haibadri press ka akoi ga leinawa mari da khajitang tangai padana khara lapna khiba haigadra lairik si matam jana khoi da piba da kitang mahaki adi khoi na piba da khara bai khiba da maram moiraga khoi lairik ki masak takpi ga da bo ja khak natana atopati pije khidre masig damakta ngapi ga niluna na patang na sidi ai khoi gi ngasigi thoram mapu gi warol pibi na bik damakta ningsingjari ngasigi thoram mapu ena phambiriba wing commander Achumbagi Deven Singh retired President Manipur Sahitya Samiti Thobal Dr. Linton Biriba Amadi Mahamra Linton Biriba Manipur Phongbana Khurumjari Nasegi Imoje Jitendra Kshetri Phongbazida Mahapur Sibidana Saitabu Seba Takiriba Mayabu Timbang Vivoina Sang Lebo Matam Karakaitu Pidina Tinbiraba Mayapunamu Amukana Khurumjari LAIRIK PHONGBA Matangda Ibu Jitendra Kshetri Baraguga Sultana Rapadagi Press Club ta Impala Pungsena Sukhanar Pada Jitendra na Culture Forum member su oibanina nana koji madamda haijo yadagai na zo appeal tawai hayo
Chief Guest na Hamid Waya de Haidana Hoena Hajaraga even Mabu Chief Guest na Baton to the Kibani Yawi Bogita Mota Tadon Ramokashu Tagasari Lariki Maram Dadi I Tadona Pandararo Manipura Mayamna Kangleipak Larik Masak Kupna Shuvaina Apapata Misak Mikaina Dana Analysis Madana Topiba Zatomana Yamnan Chizana Pigre Aduimo Jitenzi Aigaluna Zaba Aigasum Satok Sense Tominaba Tabok Suminaba Ishashin Amawena Uzavada My life is positive way negative way Tawma Korpada Mangpana Somtona Bone, Matona Lena, Akiba Late. Ibagi Marandasu, Mana 94 Dagi, Iba Hojarabanina, Nasi 24 day. Yam Nauna, Iba Horakre. Mana Pundoiba, Ayamba, Totally, Mengi, Ingna, Achumbagi, Pongdoi. Shoba nomada tande michak mekai nai de chilau thi de mana ithokta reba thamoi de tariba mamishin na utpani ekoi sum yeng jabada su unsi da su apokwa pope ge mapam da su yamran sina mana kachabagi papung ge baning jabakaya pangthok ding am gi da ba nishing badata na thamoi da om le ho gi Wakalon su Yamna Nushina Hongdoi Aiba Moina Ahan Basida Shakta Avalina Matunda Aja Savakayada Matamatan Putora Kenya Habusi Aya Asani Ainamayam Polinasida Tamjanin Bakaradi Koi Country Forum के प्रेसिडेंट नशु बेमनशु थम्बिरम में लाइव खबरदगी जन नेता एराबोट मतम खरा आई हकिन नन सेवा तबो पुंज होवी महाना तौरम बतबक से ऐने सुम नसीबक यंजर पद मणिपुर मा मुक कथोपा शांग दाम न उरम्बा मिवय Commit Manipur to Paxida, Manipur to Poki Davra, Lake Davrana, Kanjay. Mana Ning Man Matumoy, Porok Shakshibado, a question I don't tum Naraleva, Hodo Kosunda Tadaba, who spoke to me. Mana record of Shabo Shaktana, Horo, and I'm a time Saman, Hodo Piramado, Hogo the Kidero. Hogla Madi, Nasi Cookie, Medata River, Moshe, Ton the Vaya. I knocked out information Karalaze, Cookie Shina, say Kayam among the gates, some Samim among the plant over. Anytime the cover for the meditation game, Makanaka with Melaga, Melagadum Lagan Vayaba. Tabukshim plant over Hana, Lairip. Tidim Road, Shosapur, Muitasangre, Lambi Shembre, Mizora Moga Manabani, Manaba Kambo Chin, Cookie Kambo, Adedum Laibani. I could get away Kadundano, in front of Mapu Lambini. Nagagi, Hectabo Kulusan Baga, Pulap Tasalaga, anytime. Blockade away on another, made by another layer. Shom the Mo, Karam Dana, Moreda, Lointasan. Nagakoki, Iramama Malate, blockade Karator Padagi, Mitim Sassine Karadi, Bhaptaratana, Ziri Lambije, Moyam Tadava, and Shemba Vale, Chatpayare.
Tampakta sumeng laga ching he thaput ke tabuga nakan yelom jida lising ani tasak hojik akoina chathok chasin tabu pawda khara nungsa theningai wari plan je hana dei tawre government lai CID information tabu mayam lai du kamai tawon khonde tum madam lai ye jara cha promore lambi shaktiman chape yaga government khangandana tahandana shemaga thamre handaki irang je da moi koyo go we khuje kolai na moi loin thelle ba ekoi ni tom lai ba du metem jasing yam na hedo something pondok padane khakbom na khong da ba season da ira bona tapiramba utpiramba khoi do pok cham na ma na thama ma mayam do amuktang mayam na yingbiraga khanthabiraga diba masi ju thengla ju thengna khoi mayam mikap thongmina ba hogot pamatam oirabra hogot pinaba mayam da appeal tawjanengi atoppa amana aina saita gi hek from ayam bada yaujabada mayam da hangasat base saita kari singhe sabat piyu mateng pangbiyu makoi gi upai mateng nani miyo bai koina sahi lising mga taragi lerma pose na si pangi base Veda Puran sahi lising kaya surva singhe lerum dragadi pichepida kwaidagi ariba literature lerumise sanatun dharma dani hojik ki yamna modern warega na hariba hypersonic missile gana puthoi se hana de yadro season arama bani arjuna mamagi lehau kanaba te namakapaga lehau healui puraga katli khangdaba thajadaba mina oithokte hai sahi lising taruk muksorba matungda Russiana Luna 11 tharaga Neil Armstrong hoina Americana thada chalore soil khara lauraga lakre Russia singna Arjun gi tenkapto lauraga Luna 11 tharaga thagi soil khara poraga lakre Sigi mayam se India dagi hogiba knowledge ne Russia ju America ju aikogi bhadwaj moni na irambal LAIRIK se moi yam nainari ba thoina pandit singh pa lak piraga thami ba da kura am loi puthore ji latest subject China ga India ga Russia ga America lebak mari ji dani hypersonic missile season nanga misi खुद हैदराबाद महाभारत लागी बतांगने को ऐसे कितने वापी कोई तोरे हुए मैं वारों भी नको आई बाबू सफर भी है भी मतांग ने समझे भी वापम ने पांडव में से मनाओ से ही तारा निथोई बोल चले द्रौपदी ने सिंह शोकला पता जाए नमावो पारगा सगोन दोलाई सगोन गारी हापो के कन्ना नुसित ममांग ताना चेली है Draupadi na kanbinaba laurapadu tabadagi pando masimana bhimna nusit mamang thana cheliya tanai pangde mayamana kanna chengrasu Arjuna leporaga magi tenduda mantra du solaga kapi jairat ki mamang da tai mai hodana sawan gai do thopumam da lein kanda mabu pharaga maru ko thoga dandi pigi wagi wari lei Otoki na khana gane ba mayamna thajana dabadali adugo tonke missile ga na huje tawriba guided missile ga hai se adu huje loina tawriba hana solamba mantra do huje na frequency mayam da ekoina pa mi ba information do
हापगा कोची जेरगा अक्षरुंदगा सो कोइतान तानरगा हालनिंग बमीदो हापंगा मेबो सिगी मयाम से आई बसिंगी मतेंग दगी ngasi अंगनेबो लायो खबदगी मणिपुर दगी मसी आई तोमता गाइरि मानिंग खंजे गाइडेड मिसाइल यूनिट अमा सही अनि मखाई मोई कमांड तौजरमी मिसाइल अनिरक कापी अखोई सिदा लेबा अखोइना आदा मोरे द पाइरबा एरोप्लेन सिल्चर द पाइरबा एरोप्लेन लो आइना सिदगी येंगगा किलोमीटर लिसिंग अमतनी चौम हेना यामना पाइरबा एरोप्लेन लो कापा थुगाइबा ngambase सिगी थ्योरी अमा मसे इंडिया दगी लौखबा ngaktane अदुन आई बसिंगी मतेंग दगिनी अखोइना फंगी बसे थाजे बेदबा तबिगनो इचम जमना आई मयाम द वापम थमजगे हेरा नाते हुक्तबा हाइनुको आई के फेट कारमा आई सीजन नजर में किलोमीटर लाख अहुम मुक्थोगी आई जे खर कन्न जो गाड़ी से ठोगरली घाटी दगे इम्फाल टान लापसे अयुक ब्रेकफास्ट चारगा लापसे नुमिदां वायरम पुंगमरी मखाय मंगादा दुम थुनी आई खर कन्न किलोमीटर मगद्रा सामा सम थोवा सुमाइनगी बतगी नोमत बेरा तबइदे इंजिन हांगी दे अदबु सही सुरपनेना थौवा याद्र अरोइब नुमितबो आई थौवी 90 किलोमीटर दागो कोसलगा थमजरिबा गाड़ी से नुसीदना अनिरक थाव यावद्रेदना ड्राइवर दा पैसा पीरगा थाव ता हपोइमो हलमन मयाम ओजामिल कांटोय असमो ओजामिल केचनो मयाम पुरगा धर्मगे ओइबा सेवा चन्नबना ड्राइवर दु थाबनी मणिपुर गवर्नमेंट की ड्राइवर ने मैम ने खंबीरदुने नाहक लेरगा नुसा मापी होलदना हुमांग कांगना चले सर आई कम तो रहे ना केदो रहे आई चक्की बदल सार जो है लेते मांग तरे निपान नगारे थो आपसे लोना मीटर जो तो उत्पन्न दो आई दिन खोल चांग दे संगगा टिकट का आगा कूपन का आगा थाव दो हम दो के ना के हम दो ददी पेट्रोल दो पाथो रहे मारे हम साथी ना है पर पैसा तो पीरो ना टंकी दो पिक थना थाव जे मतुंदा याव रखीबा अनिरक थोखरे ऐसा नपा करने लोग से मानसु बहुत थाव यावरे हापुगे द थौर चखरगा हापे तो का द पिथन यावरमना आइनो वारी जे तकजबदा मणिपुर साइंटिस्ट सिंह हाइबा साइंटिस्ट की धर्म की लाई टिंगे अमा मस्जिद थाजदबा न्यू के आसु यावरी मोदुनि यादबा मयाम अमाजु पुंदुपी आइना जदम हंगसै थाजदरगा थाजबेनु थोकती थोखरे मकोई मैम दगे प्रेसिडेंट होइबा एलाम नुगे बुजाया मा मैम न खंगेरि दुनि मागा मचानपा अहनगदजु थोकथोकसी थोखरे थबा मचकदा थावदो लंबी द लथोखदिन साथी थिन चलगा पेट्रोल पंप आबे यौदा हानगे तौरबदा थावजु पाथोरबा पिथन जावमदा दवजाना परवा लागा इपा पाखलदना तम इबुमा मोदेवे ना हायु तो एमोदे तो एनी सिगी के से वर्लो बटे हम थोखरेबा अदन ओथोक्ते आबजे मयम खंडीगनु याम लई अतोपा मना आई वसिंगी मतेंग आइना मयम द समजेन बजे मणिपुर की मपानदे याम कन्ना पाने ताने वारी सुसाने ह्यूमन औराना अमल लेबा जगत से लेबा मेओय खुदिमकी अफबा फतबने जे औराजी ये नगा तिनबा याबा मिनी तिन यादब मिने जे
ꯑꯧꯔꯥꯁꯤꯅ ꯇꯥꯛꯑꯦꯕ ꯍꯧꯖꯤꯛꯇꯤ ꯀꯣꯊꯤꯗꯒꯤ ꯍꯦꯟꯅ ꯑꯧꯔꯥ ꯌꯦꯡꯉꯒ ꯑꯧꯔꯥꯁꯤ ꯅꯝꯅꯕ ꯀꯦꯂꯦꯟ ꯀꯦꯃꯦꯔꯥꯅ ꯑꯃꯁꯨ ꯂꯩꯔꯦ ꯑꯗꯨꯅ ꯃꯤꯁꯦ ꯇꯣꯡꯕ ꯆꯥꯎꯕ ꯈꯪꯗꯦ ꯐꯣꯇꯣꯁꯨ ꯅꯝꯃꯒ ꯃꯥꯁꯦ ꯐꯩ ꯐꯠꯇꯩꯁꯦ ꯈꯪꯉꯝꯃꯦꯕ ꯅꯨꯄꯤ ꯑꯉꯥꯡ ꯂꯨꯍꯣꯡꯕꯒꯤ ꯄꯛꯅꯕ ꯍꯥꯏꯅ ꯌꯦꯡꯕꯁꯦ ꯀꯣꯊꯤꯗꯒꯤ ꯍꯦꯟꯅ ꯍ꯭ꯌꯨꯃꯦꯟ ꯑꯧꯔꯥꯁꯦ ꯀꯦꯂꯦꯟ ꯀꯦꯃꯦꯔꯥꯅ ꯅꯝꯃꯒ ꯌꯦꯡꯕꯁꯤꯅ ꯍꯦꯟꯅ ꯆꯥꯟꯅꯔꯦ ꯄꯛꯅꯕ ꯍꯦꯜꯂꯦꯕ ꯍ꯭ꯌꯨꯃꯦꯟ ꯑꯧꯔꯥꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔꯗ ꯂꯥꯏꯔꯤꯛ ꯐꯣꯡꯕꯗꯤ ꯊꯦꯡꯅꯖꯗ꯭ꯔꯤ ꯏꯪꯂꯤꯁꯇꯗꯤ ꯂꯩ ꯑꯗꯨꯕꯨ ꯀꯌꯥ ꯄꯥꯅꯗꯕꯅ ꯑꯩꯅ ꯄꯤꯁꯤꯖꯟ ꯑꯃꯗ ꯍꯪꯕꯗ ꯃꯣꯏꯁꯨ ꯈꯪꯉꯝꯗꯦ ꯑꯌꯥꯝꯕꯅ ꯌꯥꯔꯒꯗꯤ ꯌꯦꯡꯕꯤꯌꯨ ꯔꯨꯁꯤꯌꯥꯅ ꯆꯍꯤ 500ꯃꯨꯛ ꯆꯪꯅ ꯔꯤꯁꯔꯁ ꯇꯧꯔꯛꯄꯅꯤ ꯑꯃꯦꯔꯤꯀꯥꯅ ꯆꯍꯤ 3ꯃꯨꯛ ꯁꯨꯔꯦ ꯃꯣꯏꯅ ꯉꯝꯗꯗꯅ ꯂꯩꯔꯝꯕꯁꯦ ꯂꯥꯏꯄꯣꯛꯄꯅ ꯄꯣꯛꯑꯝꯕ ꯄ꯭ꯔꯣꯐꯦꯁꯔ ꯐ꯭ꯔꯦꯟ ꯕꯥꯔꯅꯣꯁꯀꯤ ꯍꯥꯏꯕ ꯑꯃꯅ ꯄꯨꯊꯣꯛꯑꯝꯗꯅ ꯄꯨꯔꯥ ꯃꯥꯅ इथोगा फजना इक्विपमेंट जो केलेन कैमरा जो माना पुथोरमनी पृथ्वीदा फॉरवर्ड प्रेसिडेंट प्राइम मिनिस्टर में लिशिंग तरुक तरह की है नमाना केलेन कैमरा जिना फोटो नमगा स्टडी तौर मगे रिपोर्ट मैं आंजे ले रबनी तांजा चारदी पाबियो याना सुनुंगाई बने तो कांसे हम कानो बनी अखोई लेकायदा वरो इमानवती नमक तौर लोनरजु नंगनरजु शख्से तेना नुसीदबा किन्न तिनिंग ममीगा लैरिदना सी ह्यूमन औराजे माय औराजे का एगी औरागा बड़ा कंट्रास्ट लेरंबा ह्यूमन अखोई यूनिवर्सल लक्ष्य लेरगना स्काई ब्लू जे हचांग गे थोएबा शाउनिंगगना अंगांग थोएबा पैशनेट क्लब ऑर्गना पिंग थोएबा अदुगा शोटगा यामना थाजबा में वर्गना कोई क्रिम्सन रेज से नुदामरम नत्रगा यावर नुमि थोरपगी दो लेयेबा क्रिम्सन से याम तांगी हक्सांगदगी इंची अमनि दम कोई अदुगा अतै जिना पद अमा अमा मखाय मु हक्सांग मियोय खुदिमक से द कोयरगा ले याम शक्ति लेरबा मी लाख तारा कुनगी मको का मिसिंग दो वर्गना और आज फुट अहू मरी का कोई अगर श्रोगी शक्ति लेरबा मियोसिंग न फुट कुन कुंट्रा मुन कोई आई लाइव फदना फ्रेंड बॉरनेस की जे हकेन ना लेमी नजर है वाले उतार विश्रामी नजर है मान तो स्टडी इवन लाइफ आफ्टर डेथ शीर मतुंग दा कोई माजे का चली गया जैसे मारी श्रेष्ठ वर्ग पदन थममे शीर मतुंग नोमा नत्र नुमे हुमनी करगा हिंगलप मीजे पृथ्वीदे लैरिबा हेक कैसे तोपगा मा एरोप्लेन पुरगा मा साइंटिस्ट करा डॉक्टर करा फुल रिकमेंड पुरगा चलगा स्टडी तवे मे लिशिंग अनिगा मरफू मंगा मोइना रिपोर्ट औरगा पुथोमे मोइशिंदो माने कर्म दो क्रिश्चियन वगैरह इस्लाम सत्पा वगैरह जीव वगैरह ताओ वगैरह एनी इजम सत्पदो शीरम मतुंगी आत्मा में चलीबा एक्सपीरियंस टुडी अको हिंदू धर्म के पीरी मनरम में आदा विशाट औरकांडा शोडना नंग तगदोबो थोवाली अमु हिंगलो हाय कांडा मी लिसिंग अनेगा मरफू मंगाजे नॉट अ सिंगल सोल हिंगलो यादेबा शिवजन याम नुंगाइबो दुना हिंगलो यादबजे ईश्वर साउरा नंग गान फूनिगा तौगांगदा संगगा मु हिंगलपो वरे अदु थेनरबदुना आइना 1972 के जुलाई 27 में चिदा आयु पाई बसलम दाइदा अखोई लोइना बिदा आई चापंगनो आई ngasi lawe hayang lawe hangchit lake karigino अखोई सातों ने चाइनीज बॉर्डर एरोप्लेन लो सिंग दे यशन ना क्रैश होना पुतो ही तो दौरी अदुबो नंग लो क्रावर होय आई कशु तो रोय हलकने हायर मके चली क्रैश तो हुई एरोप्लेन ले पुतो ही तो आई वंदा काइंता
tuna matattana ishona dum ngakpirei kanbirei thajabiyu any examda anything consider thabak tabudana found face thambiyu jingnaba kenogumba doubtful leba ningi mangin naba leidana masi tawino nai mayamda haijanni aduga khuding se kona masi fangjari je ai basin doge upai ne Ramayana Mahabharata ki wari ga lapada konung phaka phaka naga uligo tashin na leram baneba nasi ki modern architecture ni na ngam banatribo dojadona Indrapasha saglakpadu yem basarpada kaadu da ising da padana swimming pool ki ising sangbana na panna chongdagar loiba nuai gadra na man pan chongdagar loge tawruda patra aung taadu da Draupadi na no dagi ikai gi na madhe laman kumna ba kuna dagi wari mayam leidana to adumai to construction janga si bo modern architecture na construction na ngamdriyo Vishwakarma na sagudu adu lairamba poneba recorded lairimneba adu itihaskari ai basinjigi mateng na thona masi phangmani khangjaba ngambani tamningai oibani adu site da sewa to duna wana khona sanmanirba mayam se Kudamana, ibu majutin pawu damana, pungkuk saninga ba, boy dilek na tawa da, agi now tiken dagi, mazu ay bukan larik, serengi larik sa orban sa ponge, novel kasaba masu pong nabani, mana wakalondo, katawani na magi, waibugi kano dagi, loan free oil, kan loan je, shado yaw dana. Nang lai tu khom pesado pibidana putok sa gongan bini sumana mayam na namma ta ja sa puting ma tengbang biu support biu siam hajar mayam da gibidai lagja ge aswan am yaura shu na pe na ko jari Takachari nasigi Discovery Kangleipak to so Sandoiba Masigi, Lairik Phongba Tor Masigi, Loishalam Pagi, Pagi Thagat Wahi, Kaigo Tabakama Tora de Madu, Thagat Pagi, Waror Peter Kadi, Pumpadi, Hainabagum, Object, Thagat Wahi, Matan, Lai, Barmasina, Masigi, Sigumba, Shiring, Lairik Phongba, Sigi, Thagat Wahi, Bibinagi the Mata, Kaushanjari. Sri Wakram Rajamohan Singh Executive Committee Manipur Saita Samiti Thobal for Ningshin Birutu Nangasigi Lagat Wahi TV Namik Tabakta Ningshin Jari Mahamada Sri Jitendra Kshetri Sila utang kaya kaito pidana awa kaya kambira baba malupang mayam pula buki mapamda konona konjeri masih tersena nautin siang malai baba mira bina aizani berarti dah television juga Miyam Singse Manipuri Tajodo Masanaraba Miyam Sakanaraba Atus Matata Saw Sansanoki President William Udiriba Masida Mutra Yaman Mai Purchari Judges Mai Pakanena Kaji Agitagaway Ujarage Masi Jitendra Kshetri Jadi Achumbagi machu di tahun masuda Presiden Public Relations Diva Jamba Wing Commander Jitendra
Manipur Sahitya Samiti Thawalki President Vaina Thawu Miliba Mahana Sahitya Samiti Sukurai Suki Gedegi Haiduna Mayamasu Sikona Kombitana Yam Patana Kotiba Masigi Thawu Masigi Su President Vaina Selamatam Kaito Awam Kaya Kambi Bidama Tarabu Sari Matanda akan memutangi pembangunan televisi mereka pergi yang kian kumang tomatik kian kumang pembangunan Manipur Literary Society juga hanegi campaigner Sahitya Academy makusu silam yang macam kayak itu kita sebut termasuk apun pak menjadi Samiti की मैंने देखी या कि मैंने देखी थाला बुकुल से मतलब का अकन अथवा मतलब कि पापा नांगा इनसे मिले भी प्रोफेसर कोई जम शांति बोला प्रेसिडेंट तकसेरें फोरम उसो थाला बुकुल से मतलब का लाइक से मैं आमदा Padre ya na primonga masa tapiram nawa maja salam tomba president coordinator so aki magedegi samiti magedegi taga pulok sere matanga mane pasaito le konda lei sara ma thami ana ko sara ma thajan bidna yanda Jaba Purnanda Sigamta Aiba Jitendra Kshetri Jitendra Kshetri Tagasari Lana Manipur Manipur Saraba Tolong Patera Su Aiba Hanala Piramba Kakshin de Sulibiramba Waza Ketri the Mangal Chimbirapagi Yamba Consumer care, Tendema, Indira, New Academy, Pinjare, or Vivere, Mayapur Maxina, Singapore Matam Kaya Kaito Piduna, our Kaya Kambiraga, Jitendra Asida, Open Amukana, Talabu Poroseri, Selena, Presence Mediaki, Selena, Duga. Siki why the PP river press club ki thauba sina kulma puso thaga phone seri loina ki thauba sentan solution thank you thaga wa he PP river tabazu puso thaga sabagolena na Manipur site samiti thauba na pathuk sabha sukumba seringi LAIRIK PHONGBAGI thorum masi president ke ya lobjaraga Sukuba saying Pomgi Toromasi, Lucian, Judging Mangoina, Lucian Lukum do your Iroinana, Masia Kayumba Tabak Toroma, Targadi, Mahaki, Lakaigi, London Dugi, Hybridina, Mapungweraga, Ara, Pangusina, Lama, Regasu, one of them give like Piri Bakals into the Lulu Hawa Yobiba, Sigram Tadro Pundu Saraga, Matangi, Manipur Sahitya Samiti, and Pangtok Sabatumba, Toromching the Sam Yabinasi have walked to Punjabia, Purmo to be luxury, Puno Purmo. Photo Shesana Namnaba, don't Saba Logzaki. We get the work of the country.